ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯑꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ Velaiyilla Pattathari ꯁꯣꯔꯠ ꯐꯣꯔꯝꯗ V.I.P ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯟ ꯑꯃꯁꯨꯡ ꯀꯣꯃꯦꯗꯤꯗ ꯕꯦꯁ ꯇꯧꯕ ꯇꯥꯃꯤꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤ ꯂꯥꯏꯔꯤꯛꯇꯤ ꯌꯧꯅ ꯋꯥꯡꯅ ꯇꯝꯁꯜꯂꯨꯔꯒ ꯊꯕꯛ ꯐꯪꯗꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯤ ꯇꯝꯁꯜꯂꯨꯔꯒ ꯊꯕꯛ ꯐꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤꯒ ꯃꯥꯟꯅꯩ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛꯇꯤ ꯇꯝꯁꯜꯂꯨꯔꯒ ꯊꯕꯛ ꯐꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯑꯋꯥꯕ ꯊꯦꯡꯅꯩ ꯍꯥꯏꯕ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯩ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯒꯗꯧꯔꯤꯕ Raghuvaran ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ Raghuvaranꯗ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ Raghuvaran ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯍꯥꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯁꯛ ꯇꯥꯛꯂꯛꯏ ꯑꯩꯒꯤ ꯃꯤꯡ Raghuvaran ꯑꯁꯨꯝꯅꯅꯤ ꯑꯩꯒꯤ ꯕꯕꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯤꯕ ꯑꯁꯤ ꯑꯩꯍꯥꯛ ꯑꯁꯤ 64ꯂꯛ ꯁꯨꯕ ꯏꯟꯖꯤꯅꯤꯌꯔꯤꯡꯒꯤ ꯄꯥꯁ ꯇꯧꯈꯤꯕ ꯁꯥꯇ꯭ꯔ ꯂꯥꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯍꯥꯛꯁꯨ ꯑꯃꯅꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯑꯩꯅ ꯏꯟꯖꯤꯅꯤꯌꯔꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯑꯆꯧꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨꯁꯨ ꯑꯇꯣꯞꯄ ꯏꯟꯖꯤꯅꯤꯌꯔꯤꯡ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯄꯥꯝꯃꯤꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯕ ꯂꯣꯏꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯕꯛ ꯐꯪꯉꯤꯕ ꯑꯁꯤꯗꯤ ꯁꯨꯞꯅꯒꯤ ꯃꯤ 10,000 ꯈꯛꯇꯪꯅꯤ ꯑꯗꯨꯒ ꯃꯤ 10,000 ꯑꯃꯗꯤ ꯃꯁꯥꯅ ꯄꯥꯝꯖꯗ꯭ꯔꯕꯁꯨ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯅꯝꯗꯨꯅ ꯇꯝꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯕ ꯂꯣꯏꯔꯕ ꯃꯤꯑꯣꯏ 30,000 ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯛ ꯄꯥꯁ ꯇꯧꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ 50,000 ꯏꯟꯖꯤꯅꯤꯌꯔꯤꯡꯒꯤ ꯖꯣꯕ ꯐꯪꯈ꯭ꯔꯕ ꯑꯗꯨꯒ ꯃꯤꯑꯣꯏ 50,000 ꯃꯃꯥ ꯃꯄꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯦꯝꯍꯧꯔꯤꯕ ꯏꯟꯖꯤꯅꯤꯌꯔꯤꯡ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯃꯤꯑꯣꯏ ꯂꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯍꯥꯛꯁꯨ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯖꯤꯅꯤꯌꯔꯤꯡꯗꯤ ꯄꯥꯁ ꯇꯧꯕ ꯂꯣꯏꯈ꯭ꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥ ꯀꯌꯥ ꯑꯃꯗ ꯃꯄꯥꯁꯤꯡꯅ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯍꯥꯏꯗꯨꯅ ꯆꯩꯕ ꯑꯗꯨꯕꯨ ꯃꯊꯪ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ Raghuvarandꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯀꯥꯟꯅꯗ꯭ꯔꯕ ꯃꯤ ꯅꯍꯥꯛꯀꯤ ꯅꯅꯥꯎꯅꯨꯄꯥꯒꯤ ꯕꯥꯏꯛ ꯑꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯅꯍꯥꯛꯀꯤ ꯅꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛꯇ ꯊꯤꯜꯂꯨ ꯂꯥꯎ ꯃꯩꯗꯒꯤ Raghuvaran ꯑꯗꯨ ꯍꯧꯒꯠꯂꯛꯑꯒ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯗ Raghuvaranꯅ ꯏꯃꯥ ꯀꯥꯔꯇꯤꯛꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 3 ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯐꯝ ꯇꯥꯅ ꯊꯤꯜꯂꯨꯗꯣꯔꯤꯕꯅꯤꯅꯦ ꯃꯃꯥꯅꯁꯨ Raghuvaranda ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨꯆꯣ ꯑꯁꯨꯝꯅ Raghuvaranna ꯃꯃꯥꯗ ꯋꯥꯀꯠꯂꯒ ꯂꯩꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯍꯥꯛꯅ ꯉꯁꯤ ꯅꯣꯡꯃ ꯈꯛꯇꯪ ꯃꯅꯥꯎꯄꯥ ꯊꯤꯟꯕ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯍꯥꯛ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯕ ꯂꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯑꯁꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯅ ꯆꯍꯤ 4 ꯑꯁꯤ ꯃꯍꯥꯛ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯟꯗꯒ ꯅꯥꯄꯜꯒꯁꯨ ꯀꯥꯗꯨꯅ ꯇꯧꯔꯤꯅꯦ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯍꯥꯏꯁ꯭ꯀꯨꯜ ꯍꯦꯛ ꯂꯣꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯍꯟꯖꯟꯅ ꯇꯧꯔꯤꯕ ꯗꯥꯏꯂꯣग ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯍꯔ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕ ꯕꯤꯜꯗꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯂꯣꯏꯅ ꯁꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯣꯏꯔꯣꯏꯗꯕ ꯗꯥꯏꯂꯣꯒꯇ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ Raghuvaranna ꯃꯃꯥꯗ ꯑꯃꯨꯛ ꯏꯃꯥ ꯅꯪꯕꯨ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯂꯥꯏ ꯈꯨꯔꯝꯕꯤꯗꯥꯏ ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯀꯥꯟꯅꯗꯦ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯅꯪꯕꯨ ꯑꯗꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯊꯕꯛ ꯀꯃꯥꯏꯅ ꯐꯪꯒꯗꯧꯔꯤꯕꯅꯣ ꯅꯪꯅꯦ ꯅꯀꯣꯏ ꯅꯁꯝ ꯅꯅꯥꯒꯗꯣ ꯐꯖꯅ ꯀꯛꯊꯠꯄ ꯇꯥꯔꯒꯗꯤꯅꯦ ꯀꯝꯄꯦꯅꯤꯅ ꯑꯗꯨꯝ ꯊꯕꯛꯀꯤ ꯅꯍꯥꯛꯄꯨ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ Raghuvaranꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯏꯃꯥꯅ ꯊꯥꯖꯔꯤꯕ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯀꯣꯏ ꯀꯛꯊꯠꯂꯒ ꯂꯨ ꯅꯥꯟꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯝꯄꯦꯅꯤꯅ ꯀꯧꯔꯛꯇꯨꯅ ꯊꯕꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯕꯗ ꯑꯣꯐꯤꯁ ꯊꯦꯡꯉꯦ ꯃꯍꯥꯛꯄꯨ ꯈꯔ ꯊꯨꯅ ꯊꯤꯟꯕꯤꯔꯨ ꯂꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ Raghuvaranꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯥꯔꯇꯤꯛ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤꯁꯨ ꯋꯥꯡꯉꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯃꯁꯛ ꯐꯖꯩ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯃꯔꯨꯑꯣꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯇꯤ ꯊꯕꯛ ꯇꯧꯔꯦ ꯃꯁꯤꯅ ꯑꯩꯒꯤ ꯃꯣꯇꯣꯔꯁꯥꯏꯀꯜꯅꯤ ꯃꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯤꯀꯥꯟꯗ ꯔꯦꯡ 1 ꯇꯥꯕꯒꯤ ꯕꯕꯥꯅ ꯂꯩꯕꯤꯈꯤꯕꯅꯤ ꯑꯁꯨꯝꯅ Raghuvaranna ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯀꯥꯔꯇꯤꯛꯄꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯊꯅꯝꯃꯕ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯤꯟꯕꯤꯔꯛꯄꯒꯤ ꯑꯣꯏꯅ ꯇꯦꯛꯁꯤꯗ ꯄꯤꯒꯗꯕ ꯆꯥꯔꯖ ꯂꯨꯄꯥ 10 ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯅꯥꯎꯄꯥ ꯑꯗꯨꯗꯒꯤ ꯂꯧꯔꯝꯃꯤ ꯑꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ Velaiyilla Pattadhari ꯍꯥꯏꯕ ꯑꯁꯤꯕꯨ ꯊꯥꯔꯒ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯁꯣꯔꯠ ꯐꯣꯔꯝꯗ V.I.P ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯊꯕꯛ ꯐꯪꯗꯕ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ Raghuvaran ꯑꯗꯨ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯗꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯇꯧꯒꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯍꯨꯏꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯍꯦꯔꯤ ꯄꯣꯇꯔ ꯀꯧꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ Raghuvaran ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯣꯏꯅꯗꯨꯅ ꯇꯤꯚꯤꯒꯤ ꯁꯦꯔꯤꯌꯦꯜ ꯑꯃꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯍꯥꯛꯇꯤ ꯊꯕꯛꯀꯤ ꯐꯣꯔꯝ ꯑꯁꯤ ꯍꯟꯖꯤꯟꯅ ꯃꯦꯟꯕꯗ ꯑꯩꯍꯥꯛꯇꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯅꯪꯅ ꯏꯟꯖꯤꯅꯤꯌꯔꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯑꯁꯤ ꯏꯟꯖꯤꯅꯤꯌꯔꯤꯡꯒꯤ ꯊꯕꯛ ꯇꯧꯈꯤꯗꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯉꯣꯟꯗ ꯂꯥꯛꯄ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯅꯍꯥꯛ ꯆꯪꯉꯒ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯘꯨꯕꯔꯟ ꯑꯗꯨ ꯍꯧꯒꯠꯂꯛꯑꯒ ꯃꯈꯣꯏꯒꯤ ꯇꯦꯔꯦꯁ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯗꯨꯗ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯎꯕꯗꯤ ꯐꯪꯉꯝꯗꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯉꯁꯤ ꯈꯛꯇꯪ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯍꯣꯟꯖꯟꯕ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯨꯝꯃꯒ ꯂꯩꯈꯤꯕꯒꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯁꯤꯟꯗ ꯑꯃꯨꯛ ꯔꯘꯨꯕꯔꯟ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯕꯔꯟꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯐꯦꯃꯤꯂꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯒꯣꯀꯨꯜ ꯀꯧꯕ ꯗꯣꯛꯇꯔ ꯑꯃꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯐꯤꯂꯝ ꯁ꯭ꯇꯥꯔꯒꯤ ꯍꯦꯔꯣꯅꯤꯗꯧꯅ ꯃꯁꯛ ꯐꯖꯩ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯑꯩꯈꯣꯏꯗ ꯅꯨꯡꯊꯪ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯗ ꯑꯩꯍꯥꯛꯁꯨ ꯎꯍꯧꯕꯅꯤ ꯔꯘꯨꯕꯔꯟꯅ ꯃꯃꯥꯗ ꯏꯃꯥ ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯩꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯦꯡꯗꯕꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅꯗꯤ ꯎꯍꯧꯗꯦꯅ ꯔꯘꯨꯕꯔꯟꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯅꯪꯅ ꯑꯁꯨꯝ ꯌꯨꯝꯗ ꯂꯦꯡꯗꯕꯤ ꯂꯩꯕ ꯑꯁꯦ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯃꯄꯥꯅ ꯃꯉꯣꯟꯗ ꯉꯥꯡꯉꯛꯄ ꯑꯁꯤꯗ ꯔꯘꯨꯕꯔꯟ ꯑꯗꯨ ꯇꯥꯁꯟꯅꯗꯕꯤ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯘꯨꯕꯔꯟꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯨꯔꯨꯞ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯑꯗꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯃꯍꯥꯛꯀꯤ ꯔꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯒ ꯔꯘꯨꯕꯔꯟꯅ ꯃꯍꯥꯛꯀꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯆꯨꯔꯨꯞ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯕꯕꯥꯅ ꯑꯩꯍꯥꯛꯀꯤ ꯀꯥꯕꯨ ꯑꯗꯨꯝ ꯆꯦꯛ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯨꯔꯨꯞ ꯑꯁꯤꯕꯨ ꯂꯣꯠꯅꯕꯗ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯘꯨꯕꯔꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯐꯦꯁꯕꯨꯛꯇ V.I.P ꯍꯥꯏꯕ ꯒ꯭ꯔꯨꯞ ꯑꯃꯗ ꯄꯣꯁ ꯑꯃ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯗꯗꯥ ꯂꯦꯞꯇꯣꯞ ꯑꯗꯨ ꯄꯤꯔꯛꯑꯣ ꯑꯩꯍꯥꯛꯀꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯒꯗꯕ ꯃꯌꯥꯝ ꯋꯥꯠꯂꯤꯌꯦ ꯔꯘꯨꯕꯔꯟꯅ ꯑꯃꯨꯛꯇ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯀꯥꯔꯇꯤꯛꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯐꯦꯁꯕꯨꯛ ꯑꯁꯤꯗ ꯆꯪꯉꯒ ꯑꯇꯩꯗꯤ ꯑꯃꯠꯇ ꯇꯧꯔꯣꯏ ꯃꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯕ ꯊꯕꯛ ꯐꯪꯗꯕ ꯃꯌꯥꯝ ꯑꯁꯤꯒ ꯄꯨꯜꯂꯒ V.I.P ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯗꯨꯝ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯅꯗꯨꯅ ꯂꯩꯒꯅꯤ ꯔꯘꯨꯕꯔꯟꯅ ꯑꯃꯨꯛ ꯀꯥꯔꯇꯤꯛꯇ ꯑꯣꯟꯁꯤꯜꯂꯛꯑꯒ ꯅꯪꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗꯒ ꯆꯩꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯕꯒꯤꯅꯤꯅꯦ ꯆꯠꯂꯣꯁꯦ ꯅꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯁꯤ ꯂꯧꯖꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯂꯦꯞꯇꯣꯞ ꯑꯗꯨꯕꯨ ꯂꯪꯁꯤꯜꯂꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝ ꯔꯘꯨꯕꯔꯟꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯑꯗꯨ ꯐꯤꯂꯝ ꯁ꯭ꯇꯥꯔꯗꯧꯅ ꯐꯖꯩ ꯍꯥꯏ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯛꯇꯤ ꯑꯩꯍꯥꯛꯅ ꯅꯣꯡꯃꯇ ꯐꯥꯎꯗꯤ ꯎꯕ ꯐꯪꯈꯤꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯇꯦꯔꯦꯁꯇ ꯀꯥꯈꯠꯂꯒ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯗ ꯕꯣꯜ ꯂꯪꯗꯨꯅ ꯕꯣꯜ ꯑꯗꯨꯕꯨ ꯍꯨꯏ ꯑꯗꯨꯗ ꯈꯨꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯨꯏ ꯑꯗꯨꯗꯤ ꯔꯘꯨꯕꯔꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯇꯥꯗꯕꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯘꯨꯕꯔꯟꯒꯤ ꯚꯣꯏꯁꯇꯒꯤ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯅꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯐꯪꯗꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯍꯦꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛꯀ ꯄꯤꯖꯗꯨꯅ ꯌꯣꯛꯆꯔꯤꯕ ꯍꯨꯏ ꯑꯗꯨꯅꯐꯥꯎ ꯅꯍꯥꯛꯀꯤ ꯋꯥ ꯇꯥꯕꯤꯔꯣꯏ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯔꯦꯁꯄꯦꯛ ꯀꯔꯤꯃꯠꯇ ꯎꯠꯄꯤꯔꯣꯏ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯔꯘꯨꯕꯔꯟꯒꯤ ꯀꯣꯛꯇꯁꯨ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯕꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯪꯁꯟꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯌꯨꯝꯊꯪꯅꯕ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯒ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯔꯘꯨꯕꯔꯟ ꯑꯗꯨ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯔꯘꯨꯕꯔꯟꯅ ꯌꯨꯝ ꯑꯁꯤꯗ ꯕꯣꯟ ꯇꯥꯈꯤ ꯍꯥꯏꯕ ꯑꯗꯨꯗ ꯆꯪꯉꯣ ꯅꯍꯥꯛꯀꯤ ꯕꯣꯜ ꯑꯗꯨ ꯈꯨꯜꯂꯨ ꯂꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯔꯘꯨꯕꯔꯟꯗ ꯅꯍꯥꯛꯀꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯔꯛꯂꯝꯃꯤ ꯔꯘꯨꯕꯔꯟꯅꯁꯨ ꯔꯘꯨꯕꯔꯟ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯍꯣꯠꯅꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯔꯘꯨꯕꯔꯟꯗꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯔꯦꯜ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯦꯔꯦꯜ ꯂꯥꯛꯑꯦ ꯃꯍꯥꯛ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯕꯣꯟꯒ ꯊꯤꯗꯕꯤ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯅꯍꯥꯛ ꯆꯠꯈꯤꯅꯨ ꯁꯦꯔꯦꯜ ꯑꯁꯤ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯀ ꯑꯗꯨꯝ ꯁꯦꯔꯦꯜ ꯑꯁꯤ ꯑꯩꯈꯣꯏꯗ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯔꯘꯨꯕꯔꯟꯗꯤ ꯆꯥꯟꯁ ꯑꯃ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯔꯦꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯦꯔꯦꯜ ꯑꯁꯤꯗ ꯃꯅꯦꯝꯄꯣꯛꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯠꯄꯒꯤ ꯁꯤꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯒ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯇꯨꯅ ꯑꯁꯨꯝꯅꯒ ꯑꯣꯠꯄ ꯇꯥꯔꯒꯗꯤ ꯏꯆꯥꯅꯨꯄꯤꯒꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯍꯜꯂꯣꯏ ꯌꯨꯝꯗ ꯀꯧꯔꯒ ꯊꯝꯒꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯔꯘꯨꯕꯔꯟꯅ ꯑꯟꯇꯤꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯕ꯭ꯔꯥꯅꯦ ꯑꯟꯇꯤ ꯑꯗꯨꯅꯁꯨ ꯂꯩꯌꯦ ꯁꯥꯂꯤꯅꯤ ꯀꯧꯋꯦ ꯔꯘꯨꯕꯔꯟꯅ ꯑꯣ ꯃꯍꯥꯛ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯀꯥꯈꯤꯕ꯭ꯔꯣ ꯑꯟꯇꯤꯅ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯃꯍꯥꯛꯇꯤ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯦꯍꯦ ꯍꯧꯖꯤꯛ ꯆꯍꯤ 15 ꯁꯨꯔꯦ ꯔꯘꯨꯕꯔꯟꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯞꯍꯧꯔꯤꯕ꯭ꯔꯣ ꯑꯗꯨꯅ ꯅꯠꯇꯦꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯀꯥꯈ꯭ꯔꯤꯌꯦ ꯑꯁꯨꯝꯅ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯔꯘꯨꯕꯔꯟ ꯑꯗꯨꯗꯤ ꯆꯣꯞꯄꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯇꯧꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯘꯨꯕꯔꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯟꯇꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅꯅꯦ ꯃꯍꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯏꯒꯣ ꯀꯥꯖꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯇꯣꯂꯣꯞ ꯍꯦꯟꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯇꯤ ꯏꯒꯣ ꯌꯥꯝꯅ ꯀꯥꯈ꯭ꯔꯖꯥꯠꯅꯤꯗ ꯔꯘꯨꯕꯔꯟꯅ ꯑꯗꯨꯗꯤ ꯑꯟꯇꯤꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯊꯥ ꯑꯃꯗ ꯂꯨꯄꯥ 50,000 ꯇꯣꯂꯣꯞ ꯆꯥꯕ꯭ꯔꯥ ꯑꯟꯇꯤ ꯑꯗꯨꯅ 50,000 ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯂꯥꯛ 1 ꯆꯥꯏꯌꯦ ꯑꯗꯨꯒ ꯁꯥꯂꯤꯅꯤꯗꯤ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ 2 ꯇꯣꯂꯣꯞ ꯆꯥꯏ ꯃꯁꯤꯗꯒꯤ ꯔꯘꯨꯕꯔꯟ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯒ ꯊꯕꯛ ꯇꯧꯗꯕ ꯅꯨꯄꯤꯅꯐꯥꯎ ꯑꯩꯉꯣꯟꯗ ꯍꯟꯅꯐꯥꯎ ꯌꯦꯡꯉꯛꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯑꯩꯍꯥꯛꯅ ꯊꯥ ꯑꯃꯗ ꯇꯣꯂꯣꯞ ꯂꯨꯄꯥ ꯂꯥꯛ 2 ꯆꯥꯕꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯍꯥꯛꯅ ꯀꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤꯅꯦ ꯃꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯘꯨꯕꯔꯟ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯇꯦꯂꯦꯁꯀꯣꯞ ꯃꯆꯥ ꯑꯃꯕꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯗꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ
ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯍꯥꯛꯅ ꯈꯟꯈ꯭ꯔꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯍꯥꯛꯇꯤ ꯐꯪꯗꯕꯗꯤ ꯌꯥꯗꯦ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯄꯨ ꯐꯪꯗꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯍꯥꯛ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯣ ꯑꯃꯨꯛꯇꯪ ꯈꯪꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤꯕꯨ ꯈꯪꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯊꯕꯛꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯦꯂꯦꯁꯀꯣꯞ ꯃꯆꯥ ꯑꯃꯕꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯔꯘꯨꯕꯔꯟ ꯑꯁꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯇꯦꯔꯦꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯑꯒ ꯁꯥꯂꯤꯅꯤꯒꯤ ꯀꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯦꯂꯦꯁꯀꯣꯞ ꯑꯗꯨꯅ ꯁꯥꯂꯤꯅꯤꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯁꯥꯂꯤꯅꯤꯒꯤ ꯃꯁꯛꯇꯤ ꯎꯕ ꯐꯪꯉꯝꯗꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯦꯔꯤ ꯄꯣꯇꯔꯗꯨꯕꯨ ꯆꯥꯛ ꯊꯥꯕꯤꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯀꯥꯈꯠꯂꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯂꯤꯅꯤ ꯌꯦꯡꯉꯝꯕ ꯑꯗꯨꯕꯨ ꯀꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯂꯥꯛꯄ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯇꯦꯂꯦꯁꯀꯣꯞ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯃꯃꯥꯅ ꯅꯇꯨꯡꯗ ꯂꯣꯠꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯔꯘꯨꯕꯔꯟꯅ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯃꯥ ꯑꯗꯨꯅ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯨꯟꯈꯤꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯔꯘꯨꯕꯔꯟꯅ ꯏꯃꯥꯗ ꯑꯩꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯋꯦ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯁꯥꯔꯤꯕꯅꯤ ꯃꯃꯥ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕ ꯔꯘꯨꯕꯔꯟꯅ ꯏꯃꯥ ꯑꯗꯨ ꯇꯦꯂꯦꯁꯀꯣꯞ ꯑꯃꯅꯤ ꯑꯔꯥꯞꯄꯗ ꯂꯩꯕ ꯄꯣꯠꯆꯩꯕꯨ ꯅꯪꯅ ꯎꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯃꯥ ꯑꯗꯨꯅ ꯇꯦꯂꯦꯁꯀꯣꯞ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯃꯤꯕ ꯃꯆꯥꯅꯨꯄꯥ ꯔꯘꯨꯕꯔꯟ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯝꯃꯤ ꯔꯘꯨꯕꯔꯟꯅ ꯏꯃꯥ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯉꯨ ꯅꯍꯥꯛꯅ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯐꯖꯅ ꯁꯦꯡꯅ ꯎꯕ ꯐꯪꯒꯅꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯁꯥꯕ ꯇꯦꯂꯦꯁꯀꯣꯞ ꯑꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯈꯠꯄ ꯃꯇꯝꯗꯗꯤ ꯊꯥ ꯑꯃꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨ ꯐꯖꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕꯗꯧꯅ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯕꯨ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯔꯘꯨꯕꯔꯟꯅ ꯏꯃꯥ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯣ ꯅꯍꯥꯛꯀꯤ ꯅꯈꯨꯠꯅ ꯀꯩꯁꯨ ꯄꯥꯏꯕ ꯐꯪꯉꯣꯏ ꯃꯃꯥ ꯑꯗꯨꯅ ꯔꯘꯨꯕꯔꯟ ꯃꯁꯤꯕꯨ ꯅꯪ ꯅꯁꯥꯅ ꯁꯦꯝꯖꯕ꯭ꯔꯥꯅꯦ ꯔꯘꯨꯕꯔꯟꯅꯁꯨ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯃꯛꯑꯝꯃꯤ ꯃꯃꯥꯅ ꯅꯍꯥꯛꯇꯤ ꯑꯁꯨꯛ ꯌꯧꯅ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯔꯘꯨꯕꯔꯟꯅ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯦꯂꯦꯟꯅꯒ ꯆꯟꯅꯕ ꯌꯥꯠ ꯅꯠꯇꯦ ꯃꯃꯥ ꯑꯗꯨꯅ ꯇꯦꯂꯦꯟ ꯍꯥꯏꯕꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯔꯘꯨꯕꯔꯟꯅ ꯏꯃꯥ ꯅꯍꯥꯛ ꯇꯥꯏꯇꯥꯅꯤꯛ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯉꯕ꯭ꯔꯥ ꯃꯃꯥ ꯑꯗꯨꯅꯁꯨ ꯌꯦꯡꯉꯦ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯖꯍꯥꯖ ꯑꯃ ꯇꯪꯈꯥꯏ ꯀꯥꯏꯔꯒ ꯇꯦꯛꯑꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯕꯒꯤ ꯐꯤꯂꯝꯗꯨ ꯅꯠꯇ꯭ꯔꯣ ꯔꯘꯨꯕꯔꯟꯅ ꯃꯥꯅꯦ ꯃꯗꯨꯒꯤ ꯐꯤꯂꯝꯗꯣ ꯑꯗꯨꯒꯤ ꯐꯤꯂꯝ ꯑꯗꯨꯗ ꯍꯦꯔꯣ ꯑꯗꯨꯅ ꯍꯦꯔꯣꯏꯟꯒ ꯐꯝꯃꯤꯟꯅꯔꯒ ꯑꯇꯤꯌꯥꯒꯤ ꯐꯖꯔꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯑꯁꯤꯕꯨ ꯌꯦꯡꯃꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥ ꯅꯪꯒ ꯑꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯇꯤꯌꯥꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯁꯤ ꯌꯦꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯂꯩꯔꯕ꯭ꯔꯅꯦ ꯔꯘꯨꯕꯔꯟꯅ ꯏꯃꯥ ꯑꯩꯉꯣꯟꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯒꯗꯧꯔꯤꯕꯅꯣ ꯃꯃꯥ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩ ꯔꯘꯨꯕꯔꯟꯅ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯍꯥꯛ ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯏꯃꯥ ꯊꯕꯛ ꯇꯧꯗꯕ ꯅꯨꯄꯥꯒ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯕ ꯌꯥꯠ ꯅꯠꯇꯦ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯏꯃꯥ ꯍꯌꯦꯡ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯂꯩ ꯃꯤ ꯂꯣꯏꯅꯅ ꯂꯨꯄꯥ 2,000 ꯄꯨꯅꯔꯛꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯍꯌꯦꯡ ꯂꯨꯄꯥ 2,000 ꯄꯤꯕꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯃꯃꯥ ꯑꯗꯨꯅꯁꯨ ꯍꯣꯏ ꯑꯩꯍꯥꯛ ꯅꯅꯥꯎ ꯅꯨꯄꯥꯗꯒꯤ ꯂꯧꯔꯛꯂꯒꯦ ꯔꯘꯨꯕꯔꯟꯅ ꯍꯣꯏ ꯏꯃꯥ ꯏꯅꯥꯎꯄꯥꯗꯒꯤ ꯑꯣꯏꯒꯦꯔꯥ ꯕꯕꯥꯗꯒꯤ ꯑꯣꯏꯒꯦꯔꯥ ꯂꯨꯄꯥ 2,000 ꯂꯧꯔꯛꯇꯕ ꯌꯥꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯑꯩꯍꯥꯛ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤꯒꯗꯨꯗꯤ ꯆꯠꯄ ꯉꯝꯃꯣꯏꯀꯣ ꯃꯃꯥ ꯑꯗꯨꯅꯁꯨ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨꯁꯦ ꯑꯩꯍꯥꯛꯅ ꯐꯅꯕ ꯇꯧꯔꯛꯑꯒꯦ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯔꯘꯨꯕꯔꯟꯗ ꯂꯨꯄꯥ 200 ꯈꯛꯇꯪ ꯄꯤꯔꯛꯑꯝꯃꯤ ꯔꯘꯨꯕꯔꯟꯅ ꯃꯃꯥꯗ ꯂꯨꯄꯥ 2,000 ꯁꯨꯍꯜꯂꯨ ꯏꯃꯥ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯃꯁꯤꯐꯥꯎꯗ ꯁꯥ ꯂꯥꯟ ꯇꯥꯗꯨꯅ ꯂꯧꯅꯔꯛꯏ ꯀꯥꯟꯁꯤꯗ ꯃꯗꯨ ꯑꯗꯨꯝ ꯄꯨꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯔꯘꯨꯕꯔꯟꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯍꯥꯛ ꯂꯨꯄꯥ 200 ꯑꯗꯨ ꯄꯨꯔꯒ ꯊꯣꯛꯂꯛꯑꯝꯃꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯥꯎꯅꯨꯄꯥꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯃ ꯂꯩꯔꯛꯑꯝꯃꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯄꯄꯥ ꯒꯥꯔꯤꯁꯤ ꯊꯧꯒꯦꯔꯥ ꯃꯄꯥ ꯑꯗꯨꯅꯁꯨ ꯑꯩꯗꯤ ꯌꯥꯔꯅꯤ ꯊꯧꯔꯣꯏ ꯍꯥꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯇꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯅ ꯅꯍꯥꯛꯇꯤ ꯃꯁꯤꯒꯤ ꯀꯂꯔꯁꯦ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯛꯏꯕ ꯃꯁꯤꯗꯤ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯆꯨꯅꯤꯅꯦ ꯀꯥꯔꯇꯤꯛꯅ ꯑꯃꯨꯛ ꯕꯕꯥ ꯃꯃꯥ ꯑꯗꯨꯗꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯑꯁꯥꯏꯕꯨ ꯀꯣꯏꯔꯨꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯔꯘꯨꯕꯔꯟꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥꯔꯇꯤꯛꯅꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯔꯘꯨꯕꯔꯟꯗ ꯏꯌꯥꯝꯕ ꯅꯍꯥꯛꯁꯨ ꯀꯣꯏꯕ ꯑꯁꯤ ꯆꯠꯂꯨꯁꯤ ꯍꯥꯏꯔꯝꯃꯤ ꯔꯘꯨꯕꯔꯟꯅ ꯌꯥꯔꯅꯤ ꯃꯍꯥꯛꯇꯤ ꯊꯕꯛ ꯂꯩ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯔꯘꯨꯕꯔꯟꯒꯤ ꯃꯃꯥꯟꯅꯕꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯔꯘꯨꯕꯔꯟꯗꯤ ꯂꯨꯄꯥ 200 ꯈꯛꯇꯪ ꯄꯨꯔꯛꯄꯅ ꯃꯍꯥꯛ ꯃꯪꯗꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯨꯄꯥ 2,000 ꯈꯥꯏꯅꯁꯤ ꯍꯥꯏꯈꯤꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯅꯔꯛꯑꯝꯃꯤ ꯔꯘꯨꯕꯔꯟꯅ ꯃꯃꯥꯟꯅꯕ ꯑꯃꯗ ꯚꯥꯏ ꯑꯩꯗꯤ ꯂꯨꯄꯥ 200ꯗꯒꯤꯁꯨ ꯍꯦꯟꯅ ꯌꯥꯎꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯔꯦ ꯅꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯊꯣꯔꯛꯑꯅꯨ ꯊꯝꯖꯜꯂꯣ ꯌꯥꯔꯦ ꯚꯥꯏ ꯅꯍꯥꯛꯇꯤ ꯊꯕꯛꯁꯨ ꯇꯧꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯌꯥꯔꯦ ꯅꯍꯥꯛꯇꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯊꯣꯛꯑꯅꯨ ꯅꯍꯥꯛꯅ ꯊꯕꯛ ꯐꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇ꯭ꯔꯤꯠ ꯇꯧ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯄꯩꯁꯥ ꯑꯗꯨ ꯍꯥꯞꯆꯜꯂꯨ ꯍꯣꯔꯦꯟ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯌꯥꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯔꯘꯨꯕꯔꯟꯅ ꯃꯍꯥꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ V.I.P ꯒ꯭ꯔꯨꯞꯇ ꯌꯥꯎꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯝꯁꯜꯂꯨꯔꯤꯕ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯒ ꯆꯥꯟꯅꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯕ ꯐꯪꯉꯝꯗꯦ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯣꯜ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯏ ꯑꯃꯅ ꯃꯄꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕ ꯑꯁꯤꯅ ꯐꯤꯂꯝꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯤꯗꯥꯛ ꯑꯉꯥꯡꯕ ꯊꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯂꯩꯔꯝꯕꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ
Nakoi yu thalakpra haiduna hangami mokoi myamna thaklakte harami modagi police aduna hoi yare adudi nakoi di awa paisa adu lokthoknaro harami mamanaba amana sar karigino koida paisa hangiba adubu aikoi gari thorokpasu natana khongna lakba sibu harami traffic police aduna kari haiba nakoina mayam tinba famda langduna lakliba sidi madugi fine harami madudagi Raghuvarangi mamanaba singaduna akoiba aduda koyeng yengaga mi leibra haidune ngami aduga mamanaba amana sarna hariba adubu karino mafam asida mi myam tinbasu kanamata su leitana modagi traffic police aduna yare nakoigi ID card adu piramo aduga charkhro hayeng ayu nakoigi parents puraga la harami mamanaba singadunasu sarna haibiriba adubu karino aikoina karimta asoiba tawkibasu leite adudagi amu traffic police aduna nakoigi phise saksa asi yenguba taragadi nakoi asi paisa yamna thokpa mi ngaktani aduna yare nakoi paisa khara piramo aduga mafam asidagi charkhro modagi mokoi myam singadu pikhauda loina humjanarami aduga traffic police aduda aikoina khongna lakliba asi paisa yauroktabagini harami traffic police aduna yare adudi mobile lotho aduga nayumda namanapa call taw haidun harami modagi mamanaba singaduna madudadi tawiganu harami sumna tawba asida Raghuvaranna karigino nakoina mangonda haijariba adu adumna haijaganu harami asumna harga Raghuvaranna mahaki ngasai lupa chani yaurkiba adu lawthoga traffic police adu pirami traffic police aduna su ngasai ge sachat pirappa kaidawi matam manghandana hairaga sauraga thokirami asumna Raghuvaranna matang chana paisa asi puthoga pirakpa asida mamanaba mayam asinasu Raghuvaranda thagat pirami modagi Raghuvaran su mahaki wakanda asumna khanjarami karigumba kandadi paisa asi matang chana businaba taragadi lupa lising ani dagidi lupa chani sinabu hena magul laine haiduna mahaki wakanda khanjarami asumna numit asigi nungdang asida Raghuvaran adu yu ngaudun hala ami matam aduda mahakna lambida lakpa matamda nupi emana gaina thengjala nupi ti mahaki yumthagnaba Salini adu oiduribani maram aduna Raghuvaran adu mahaki bag macha aduna nanduna laurga lerami matam aduda Salinina mahaki manakta chenchalaga masidi aikoigi yumthagnabagi nupa adunine nahak yum phawa thinbigi haiduna Salinina hairami Raghuvaranna yare ayak ithanda chachagrage haiduna mahak mathanda chalami aduga Raghuvaran adu mafam adudagi chatpa hokirami Salini su mahaki matungda inarami Raghuvaranna kari marangino nahakna aigi tungda inarakliba ase Salinina ai nangi yum phawa thinbige tawone Raghuvaranna o adudi ibani chaminase haibanine ado nangi mingthi kari kauba asomna hangakpa asida Salini edu karimta haidabi leithokirami Raghuvaranna chumme masakchu khangdaba yu thakpa nupa amada nahaki ming haining oinatra aigi mingdi Raghuvaran kawe nahaka thengnabase yamna nungai ado nangchu karigumba khara khangjallo aigi nanupa aina ji chahi ahum halli mahakti car ama laikre maram aduna babana mahaki damakti yamna chawthoksei adubu ai hakti hojik fawba haraupam khangdraduna leiri ai karimta da kalakpadi leite asomna makoi ani si adum wari sanaduna lakpana Raghuvaran gi mayam adu yorklami yumasi oksalakpana Salinina Raghuvaranda hello hairami aduga Raghuvaran adu makutka thangkalaga hello who is speaking hairami haibadi mahakti yu ngauribanina phone torokpoina khalibani Salinina hello nahaki yum yore habane haiduna Raghuvaranda hairami Raghuvaranna o aikoigi yum yorabra haise haiduna mahakti Salini hoigi yum adugi wal mana aduda changsalaga nappaga leikirami aduga Salinida nahak mafam asida mukta changa u hairami aduga Salini su Raghuvaran gi manakta changami Raghuvaranna madudagi yengu masigi yum asida nupi ma leibani mahaki maming ado Salini kaubani mahak asi film star gi heroine dauna masak phajai haiduna ayaki mamana ingonda tammi aina telescope ama semaga mahakpu amuktang ubra haiduna koyeng yengbani adubu dauna yadribasu aina nupi dudi amu fawa uba phangdiri nang khangabra madugi nupi duna tha amada chariba tolup ase lupa lakh ani ni Salinina nahak yumda changarogi haribro Raghuvaranna phone amukta piro Salinina karigino Raghuvaranna mamada mukta call tawge tawone gate asi amukta hangtokpira o haikige asumna Raghuvaranna mamagi number du hairaga Salinina mobile number du metuna lemi phone number se hek number loibaga Raghuvaranna Salini dagi phone adu taplau numulaga mahaki mama aduga wari sanakirami aduga makoigi yungi mapangi mai adu hek thalakpaga mahaki mama tolai haiduna mahak adu makoigi gate adugi maikei tamna isai saktuna changkhirami mama aduna su prap chenthuraga Raghuvaranda changasi harami Raghuvaran adu Salini ga leminarga leramba aduda nakoi ni di matau karamna thengnari ba haiduna harami Salinina aswaida den thokpadagi thengnabani harami mama aduna Raghuvaranda nahak ju thalakpra haiduna ngami Raghuvaranna mahakti thalakte hojik leforiba nupi do mahakna yu ngausalaga car thoraga ingonda garina thomjalakpane harami aduga Raghuvaranna sibu mamana yum adugi manung tamna pusanbirami adubu matam asida Raghuvarandi wa chapeng ngangduna lemi mamana nahak langanu napa tarabadi nahak soidana hatpiba tare haiduna machanupa aduda tuminda leinaba harami Raghuvaran chu machinga mensinduna mahak langba yate ko haiduna mahak yamna nokningma mawong amada famduna lemi mama aduna lao napa tungkhirkana sida lona changhorasi natradi napana nahaku soidana hatpirani haiduna machanupa adubu chingkhatuna changba horami Raghuvaranna su ima ayakpu kolaga pusaluko natradi ayak soidana turani harami
ꯃꯁꯤꯒꯤ next morningꯗ Raghuvaran ꯑꯗꯨ ꯃꯪꯗꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ Raghuvaranꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯀꯥꯔꯇꯤꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯣꯠꯂꯕꯅꯤ ꯅꯆꯥꯅꯨꯄꯥ ꯑꯍꯟ ꯑꯁꯤꯗ ꯆꯥꯝꯊꯣꯛꯅꯕ ꯈꯔ ꯍꯥꯏꯌꯨ ꯑꯩꯍꯥꯛ ꯊꯕꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ Raghuvaranꯗ ꯁꯨꯝꯆꯤꯠ ꯑꯃꯅ ꯍꯟꯖꯤꯟ ꯀꯜꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯆꯩꯗꯨꯅꯁꯨ ꯂꯩꯔꯝꯃꯤ Raghuvaranꯅ ꯃꯉꯣꯟꯗ ꯏꯃꯥ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯄꯥ 2,000 ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯅ ꯂꯨꯄꯥ 200 ꯈꯛꯇꯪ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯥ ꯃꯃꯥ ꯑꯗꯨꯅ ꯑꯩꯅ ꯂꯨꯄꯥ 200 ꯈꯛꯇꯪ ꯄꯤꯕꯗ ꯅꯍꯥꯛ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯂꯨꯄꯥ 2,000 ꯄꯤꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯆꯨꯔꯨꯞꯁꯨ ꯊꯛꯑꯒ ꯂꯥꯛꯀꯗꯣꯔꯤꯅꯦ ꯃꯗꯨꯗꯒꯤ Raghuvaranꯅ ꯃꯃꯥ ꯑꯗꯨꯗ ꯑꯣꯟꯈꯠꯂꯒ ꯑꯣꯏꯅ ꯁꯥꯎꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯑꯁꯦ ꯌꯨꯝꯗ ꯁꯨꯝ ꯄꯣꯊꯥꯔꯒ ꯂꯩꯕ ꯏꯃꯥ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯄꯥꯅꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯁꯤ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯕ ꯑꯩꯅ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯅꯍꯥꯛꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨꯗꯤ ꯀꯔꯥꯏꯗꯅꯣ ꯅꯍꯥꯛ ꯁꯣꯔꯣꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤꯕ ꯅꯠꯇ꯭ꯔꯥ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤꯁꯤꯅ ꯅꯍꯥꯛꯄꯨ ꯄꯨꯈꯠꯂꯒ ꯌꯨꯝ ꯇꯥꯟꯅ ꯊꯤꯟꯕꯤꯔꯛꯑꯝꯃꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯌꯨꯝꯊꯪꯅꯕ ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯄꯜꯂꯛꯄ ꯑꯁꯤꯗ Raghuvaran ꯑꯗꯨꯗꯤ ꯄꯨꯡꯉꯛꯉꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯉꯔꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯊꯤꯜꯂꯛꯏꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯤ ꯁꯥꯂꯤꯅꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯃꯥ ꯑꯗꯨꯅ ꯅꯍꯥꯛ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯄꯨ ꯉꯔꯥꯡ ꯊꯤꯜꯂꯛꯑꯝꯃꯤꯕꯁꯤꯡ ꯑꯗꯨ ꯅꯍꯥꯛ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛ ꯌꯨ ꯊꯛꯑꯒ ꯂꯥꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ Raghuvaranꯅꯁꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯪꯅ ꯉꯔꯥꯡ ꯌꯨ ꯊꯛꯑꯒ ꯍꯜꯂꯛꯏ ꯍꯥꯏꯕ ꯑꯁꯦ ꯅꯄꯥꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯍꯥꯠꯄꯤꯔꯗꯧꯅꯤ ꯃꯗꯨꯗꯒꯤ Raghuvaran ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ Raghuvaranꯅ ꯑꯩꯒꯤ ꯁ꯭ꯀꯨꯇꯔ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯆꯠꯂꯣ ꯅꯍꯥꯛꯅ ꯉꯔꯥꯡ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯝꯕꯗꯣ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ Raghuvaranꯅ ꯑꯃꯨꯛ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯅꯍꯥꯛ ꯑꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯅꯍꯥꯛ ꯑꯁꯤ ꯆꯟꯅꯗ꯭ꯔꯕ ꯅꯨꯄꯤꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯁ꯭ꯀꯨꯇꯔ ꯑꯗꯨꯕꯨ ꯃꯤꯅꯒ ꯂꯧꯔꯝꯕ ꯊꯣꯛꯑꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯉꯥꯡꯉꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯑꯉꯥꯡꯅꯣꯅꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏꯅꯦ ꯆꯠꯂꯣ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯒ ꯅꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯌꯦꯡꯖꯔꯨꯆꯣ ꯍꯥꯏꯔꯒ ꯃꯃꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ Raghuvaranꯅ ꯆꯠꯂꯝꯗꯥꯏꯗ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯃꯥꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯥꯔ ꯆꯥꯝꯃꯨ ꯍꯥꯏꯔꯒ ꯅꯍꯥꯛꯅ ꯑꯃꯨꯛ ꯆꯥꯝꯍꯟꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯃꯥ ꯑꯗꯨꯅ ꯆꯠꯂꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯑꯣꯏꯅ ꯊꯤꯔꯨꯆꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯅꯨꯡꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ Raghuvaranꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯟꯗ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ ꯃꯁꯤꯒꯤ ꯁ꯭ꯀꯨꯇꯔ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯄꯥꯝꯕꯤꯗꯕ ꯖꯥꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯁ꯭ꯀꯨꯇꯔ ꯑꯁꯤ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯂꯤꯅꯤꯅ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯝꯃꯤ ꯁꯥꯂꯤꯅꯤꯁꯨ ꯀꯥꯔꯗꯒꯤ ꯐꯠ ꯂꯥꯎꯅ ꯀꯨꯝꯊꯔꯛꯑꯒ ꯃꯍꯥꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ Raghuvaranꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯞ ꯂꯥꯎꯅ ꯑꯃꯨꯛ ꯂꯦꯞꯄꯒ ꯁꯥꯂꯤꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯅꯍꯥꯛ ꯅꯠꯇ꯭ꯔꯥ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯉꯣꯟꯗ ꯒꯥꯔꯤꯅ ꯊꯦꯡꯕ ꯑꯗꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯥꯂꯤꯅꯤꯅ ꯃꯍꯥꯛꯇꯤ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ Raghuvaranꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯅꯪ ꯅꯠꯇ꯭ꯔꯥ ꯃꯁꯤꯒꯤ ꯀꯥꯔ ꯑꯁꯤꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯧꯔꯛꯑꯒ ꯑꯩꯉꯣꯟꯗ ꯒꯥꯔꯤꯅ ꯊꯣꯝꯕ ꯑꯗꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯃꯃꯥꯗꯅ ꯑꯣꯏꯗꯕ ꯉꯥꯡꯁꯜꯂꯒ ꯑꯩꯍꯥꯛ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯣꯔꯣꯛꯇ ꯇꯥꯔꯒ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕ ꯑꯩꯁꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯌꯨꯝꯗ ꯉꯥꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯒ ꯑꯩꯍꯥꯛꯀꯤ ꯏꯃꯥꯗ ꯑꯃꯨꯛꯇ ꯁꯦꯡꯇꯣꯛꯎ ꯂꯥꯎ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯁꯥꯂꯤꯅꯤꯅ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯔꯕ Raghuvaranꯅ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛ ꯄꯨꯂꯤꯁꯇ ꯇꯥꯛꯀꯅꯤ ꯁꯥꯂꯤꯅꯤꯅꯁꯨ ꯆꯠꯂꯣ ꯄꯨꯂꯤꯁꯇ ꯇꯥꯛꯎꯔꯣ ꯑꯩꯍꯥꯛꯇꯤ ꯀꯔꯤꯝꯇ ꯀꯤꯕꯤꯗꯦ ꯅꯪꯅ ꯄꯨꯂꯤꯁ ꯄꯨꯔꯒ ꯂꯥꯛꯑꯗꯤ ꯑꯩꯍꯥꯛꯅ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯕ꯭ꯔꯥ Raghuvaranꯅ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ ꯁꯥꯂꯤꯅꯤꯅ ꯄꯨꯂꯤꯁ ꯑꯗꯨꯗꯅꯦ ꯑꯩꯅ ꯑꯣꯏꯅ ꯈꯪꯕ꯭ꯔꯥ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯇꯦꯂꯤꯁꯀꯣꯞ ꯑꯃ ꯁꯥꯔꯒ ꯑꯩꯒꯤ ꯐꯃꯨꯡ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯟꯅ ꯌꯦꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯤꯕ Raghuvaranꯅ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯅꯉꯣꯟꯗ ꯁꯥꯂꯤꯅꯤꯅ ꯅꯪꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯅꯍꯥꯛꯇꯤ ꯌꯨ ꯊꯛꯄꯅꯤꯅ ꯂꯣꯏꯅ ꯀꯥꯎꯔꯝꯃꯅꯤꯅꯦ Raghuvaranꯅ ꯀꯧꯅ ꯄꯨꯂꯤꯁ ꯑꯗꯨ ꯑꯩꯍꯥꯛꯅ ꯀꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯃꯃꯥꯅ ꯍꯥꯏꯕꯗꯗꯤ ꯅꯍꯥꯛ ꯑꯁꯤ ꯐꯤꯂꯝ ꯁ꯭ꯇꯥꯔꯒꯤ ꯍꯦꯔꯣꯏꯟꯗꯧꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯦꯂꯤꯁꯀꯣꯞ ꯁꯦꯝꯃꯒ ꯌꯦꯡꯕꯤꯕ ꯋꯥꯅꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯑꯗꯨꯒꯨꯝꯅ ꯀꯔꯤꯁꯨ ꯐꯖꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯗꯦ ꯅꯍꯥꯛꯇꯤ ꯆꯨꯝꯅ ꯈꯛꯇꯪ ꯌꯦꯡꯕ ꯌꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯁꯥꯂꯤꯅꯤꯅ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯅ ꯉꯁꯥꯏꯒꯤ ꯗ꯭ꯔꯃꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯑꯗꯨꯒꯤ ꯑꯄꯠꯄ ꯁ꯭ꯀꯨꯇꯔ ꯑꯗꯨꯒꯤ ꯑꯣꯏꯔꯦ Raghuvaranꯅ ꯍꯦ ꯃꯁꯤꯕꯨ ꯑꯄꯠꯄ ꯁ꯭ꯀꯨꯇꯔ ꯍꯥꯏꯒꯅꯨ ꯅꯪ ꯑꯩꯒꯤ ꯁ꯭ꯀꯨꯇꯔ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯇꯧꯕ ꯉꯝꯖꯒꯗ꯭ꯔꯣ ꯃꯁꯤ ꯂꯤꯇꯔ ꯑꯃꯈꯛꯇꯪꯅ ꯀꯤꯂꯣꯃꯤꯇꯔ 60 ꯊꯧꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯒ ꯇ꯭ꯔꯥꯐꯤꯛꯅ ꯆꯤꯟꯕ ꯇꯥꯔꯒꯁꯨ ꯑꯩꯍꯥꯛꯇꯤ ꯂꯤꯠꯇꯨꯅ ꯆꯠꯂꯤꯕꯅꯤ ꯊꯥꯎ ꯂꯣꯏꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯍꯥꯛꯇꯤ ꯈꯣꯡꯅ ꯑꯣꯠꯇꯨꯅ ꯃꯁꯤꯒꯤ ꯁ꯭ꯀꯨꯇꯔ ꯑꯁꯤꯕꯨ ꯆꯦꯟꯕ ꯌꯥꯔꯤꯕꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯁ꯭ꯀꯨꯇꯔ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯅꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯅ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯣ ꯌꯥꯔꯦ ꯂꯩꯕꯤꯍꯧꯔꯣ ꯍꯥꯏꯔꯒ Raghuvaran ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯂꯤꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯥꯎꯔꯒ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯦꯔꯦꯁ ꯑꯗꯨꯗ ꯀꯥꯔꯇꯤꯛ ꯑꯃꯗꯤ ꯁꯥꯂꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ Raghuvaranꯅ ꯀꯥꯔꯇꯤꯛꯇ ꯂꯥꯛꯑꯣ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯤ ꯀꯥꯟ ꯑꯁꯤꯗ ꯁꯥꯂꯤꯅꯤꯅ ꯑꯗꯨꯝ ꯀꯥꯔꯇꯤꯛꯇ ꯋꯥꯔꯤ ꯁꯥꯖꯜꯂꯝꯃꯤ Raghuvaranꯅꯁꯨ ꯅꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯄ꯭ꯂꯦ ꯑꯁꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯁꯥꯂꯤꯅꯤꯅ ꯅꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ Raghuvaranꯅ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦ ꯏꯅꯥꯎꯄꯥꯗ ꯋꯥꯔꯤ ꯁꯥꯕꯅꯤ ꯍꯥꯏꯔꯝꯃꯤ ꯁꯥꯂꯤꯅꯤꯅꯁꯨ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦ ꯑꯩꯁꯨ ꯀꯥꯔꯇꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯥꯂꯤꯅꯤꯅ ꯀꯥꯔꯇꯤꯛꯇ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯅꯁꯨ ꯃꯍꯥꯛ ꯊꯕꯛ ꯐꯪꯗꯕ ꯅꯠꯇꯦ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯁꯥꯂꯤꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯛꯏ ꯁꯥꯂꯤꯅꯤꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ
ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯂꯣꯟꯅꯕ ꯑꯅꯧꯕ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃ ꯂꯧꯕꯗꯣ ꯃꯗꯨ ꯂꯣꯏꯅ ꯄꯥꯟꯈꯠꯂꯕ꯭ꯔꯣ? ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯄꯥꯟꯈꯠꯄ ꯂꯣꯏꯔꯦꯗ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯂꯣꯏꯅ ꯇꯧꯕꯤꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕꯒꯦ? ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯣ ꯔꯘꯨꯕꯔꯟ ꯀꯧꯏ, ꯃꯍꯥꯛ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗꯤ ꯇꯝꯕ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯊꯕꯛꯄꯨꯗꯤ ꯐꯪꯗ꯭ꯔꯤ꯫ ꯑꯩꯅ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯦ, ꯃꯃꯥꯡꯗ IT ꯀꯝꯄꯦꯅꯤ ꯀꯌꯥ ꯑꯃꯗꯒꯤꯗꯤ ꯊꯕꯛ ꯖꯣꯏꯟ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯑꯣꯐꯔ ꯀꯌꯥ ꯑꯃꯗꯤ ꯂꯥꯛꯈ꯭ꯔꯕ ꯃꯥꯜꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯆꯧ ꯑꯆꯧꯕ ꯌꯨꯝ ꯑꯁꯤ ꯁꯥꯖꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯜꯂꯦ ꯃꯍꯥꯛ, ꯃꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯥꯏꯔꯤꯛꯁꯨ ꯀꯌꯥ ꯑꯃ ꯄꯥꯗꯨꯅ ꯂꯩ ꯍꯥꯏ꯫ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤꯗ ꯃꯍꯥꯛ ꯑꯗꯣ ꯊꯥ ꯑꯃꯗ ꯑꯗꯨꯝ ꯀꯝꯄꯦꯅꯤ 15-20 ꯃꯨꯛꯇꯤ ꯃꯍꯥꯛ ꯑꯗꯨꯝ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯆꯠꯄꯖꯥꯅꯤ꯫ ꯑꯁꯨꯝꯅ ꯔꯘꯨꯕꯔꯟ ꯑꯁꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯂꯣꯏꯔꯦ, ꯃꯍꯥꯛ ꯑꯁꯤ ꯑꯐꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯁꯥꯂꯤꯅꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯥꯂꯤꯅꯤꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯥꯂꯤꯅꯤꯅꯁꯨ ꯔꯘꯨꯕꯔꯟꯒ ꯀ꯭ꯂꯣꯁ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯁꯥꯂꯤꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯔꯘꯨꯕꯔꯟꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯘꯨꯕꯔꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯉꯝꯃꯤ꯫ ꯔꯘꯨꯕꯔꯟ ꯑꯗꯨ ꯏꯁꯩ ꯇꯥꯗꯨꯅ ꯃꯍꯥꯛ ꯏꯁꯩ ꯁꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯔꯘꯨꯕꯔꯟꯒꯤ ꯆꯝꯖꯔꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯥꯂꯤꯅꯤꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯂꯤꯅꯤꯅ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯔꯘꯨꯕꯔꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯂꯤꯅꯤꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯃꯍꯥꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯔꯘꯨꯕꯔꯟꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯗꯣ? ꯁꯥꯂꯤꯅꯤꯅ ꯃꯃꯥꯡꯗ ꯑꯩꯅ ꯅꯉꯣꯟꯗ ꯊꯕꯛ ꯇꯧꯗꯦ ꯑꯃꯗꯤ ꯑꯗꯨꯒ ꯑꯩꯅ ꯀꯥꯔꯅꯁꯨ ꯊꯦꯡꯖꯤꯜꯂꯒ ꯅꯍꯥꯛꯀꯤ ꯃꯃꯥꯅ ꯉꯥꯡꯍꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯤ꯫ ꯔꯘꯨꯕꯔꯟꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗ, ꯑꯗꯣ ꯑꯩꯁꯨ ꯅꯉꯣꯟꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯁꯥꯂꯤꯅꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ? ꯔꯘꯨꯕꯔꯟꯅ ꯑꯩꯅ ꯇꯦꯂꯦꯁꯀꯣꯞ ꯁꯥꯔꯒ ꯅꯍꯥꯛꯀꯤ ꯀꯥꯗ ꯂꯣꯠꯅ ꯌꯦꯡꯉꯝꯕ ꯑꯗꯨꯒꯤꯅꯤ, ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯅꯍꯥꯛ ꯑꯁꯤ ꯐꯤꯂꯝꯒꯤ ꯁ꯭ꯇꯥꯔꯒꯤ ꯍꯦꯔꯣꯏꯟ ꯃꯥꯟꯗꯦ, ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕ ꯌꯥꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤꯁꯨ ꯁꯣꯏꯈ꯭ꯔꯦ꯫ ꯑꯗꯣ ꯅꯍꯥꯛ ꯐꯤꯂꯝꯒꯤ ꯁ꯭ꯇꯥꯔꯒꯤ ꯍꯦꯔꯣꯏꯟꯃꯛ ꯃꯥꯟꯗ꯭ꯔꯕꯁꯨ ꯅꯍꯥꯛ ꯇꯤꯚꯤꯒꯤ ꯁꯦꯔꯤꯌꯦꯜꯒꯤ ꯍꯦꯔꯣꯏꯟꯗꯤ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯥꯂꯤꯅꯤꯅ ꯔꯘꯨꯕꯔꯟꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯥꯂꯤꯅꯤꯅ ꯔꯘꯨꯕꯔꯟꯗ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯕꯨꯁꯨ ꯄꯤꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯁꯄꯣꯔꯠ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯔꯘꯨꯕꯔꯟꯅꯗꯤ ꯁꯥꯂꯤꯅꯤꯗ ꯐꯤꯂꯝꯒꯤ ꯑꯣꯏꯕ ꯃꯦꯒꯥꯖꯤꯟ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯅꯛꯁꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯁꯥꯂꯤꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯔꯘꯨꯕꯔꯟꯒꯤ ꯃꯌꯥꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯖꯥꯔꯗ ꯀꯣꯏꯕ ꯆꯠꯄ, ꯌꯨꯝꯗ ꯐꯤ ꯁꯨꯕ ꯑꯃꯗꯤ ꯁꯥꯂꯤꯅꯤꯅ ꯔꯘꯨꯕꯔꯟ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯀꯌꯥꯗꯁꯨ ꯄꯨꯗꯨꯅ ꯃꯁꯛꯄꯨꯁꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯘꯨꯕꯔꯟ ꯑꯁꯤ ꯑꯃꯨꯛ ꯀꯝꯄꯦꯅꯤ ꯑꯃꯗ ꯄ꯭ꯔꯣꯖꯦꯛꯀꯤꯗꯃꯛꯇ ꯃꯍꯥꯛ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯔꯘꯨꯕꯔꯟꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯕꯕꯥꯒꯤ ꯀꯝꯄꯦꯅꯤ ꯑꯁꯦ, ꯃꯁꯤꯗ ꯐꯝꯍꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯅ ꯅꯣꯂꯦꯖ ꯀꯔꯤꯝꯇꯁꯨ ꯂꯩꯇꯅ ꯅꯍꯥꯛꯀꯤ ꯕꯕꯥꯒꯤ ꯀꯝꯄꯦꯅꯤ ꯑꯁꯦ ꯂꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ, ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯂꯒ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯀꯩꯗꯧꯕꯒꯦ? ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯀꯝꯄꯦꯅꯤ ꯑꯁꯤꯕꯨ ꯌꯣꯟꯊꯣꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯁꯤ ꯑꯩꯍꯥꯛꯅ ꯌꯣꯟꯊꯣꯛꯅꯤꯡꯗꯨꯅ ꯌꯣꯟꯊꯣꯛꯄ ꯅꯠꯇꯦ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯂꯩꯁꯤꯟꯈ꯭ꯔꯦ, ꯑꯩꯅ ꯃꯈꯣꯏꯗ ꯑꯩꯍꯥꯛꯀꯤ ꯀꯝꯄꯦꯅꯤ ꯑꯁꯤꯕꯨꯗꯤ ꯂꯩꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯤꯒꯤ ꯃꯩ ꯑꯗꯨ ꯀꯛꯊꯠꯄꯤꯔꯦ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯄꯨꯁꯜꯂꯛꯄꯁꯨ ꯃꯈꯣꯏꯅ ꯊꯤꯡꯖꯤꯟꯕꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯗ꯭ꯔꯦꯅꯦꯖꯀꯤ, ꯁꯪꯒꯣꯝꯒꯤ, ꯀꯦꯕꯜꯒꯤ ꯑꯃꯗꯤ ꯐꯣꯟꯒꯤ ꯁꯤꯁꯇꯦꯝ ꯄꯨꯝꯕꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯃꯥꯡꯍꯟ ꯇꯥꯍꯟꯕꯤꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯗꯨꯅ ꯈꯟꯅ ꯆꯩꯅꯕꯁꯨ ꯉꯝꯕ ꯅꯠꯇꯦ꯫ ꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯅꯝꯗꯨꯅ ꯑꯩꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯅꯍꯥꯛ ꯂꯧꯍꯧꯔꯣ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯄꯥ, ꯅꯪꯉꯣꯟꯗ ꯃꯍꯥꯛꯅ ꯉꯥꯡꯉꯝꯃꯤꯕ ꯋꯥ ꯑꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣ? ꯅꯍꯥꯛꯅ ꯊꯥ 3 ꯆꯨꯞꯅ ꯅꯍꯥꯟꯗꯒꯤ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯂꯝ ꯃꯆꯦꯠ ꯑꯃꯁꯤꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇꯔꯥ? ꯃꯄꯥꯗꯨꯅ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯂꯝ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯐꯤꯁ ꯑꯁꯤꯗ ꯐꯝꯃꯤꯕ ꯑꯁꯦ ꯐꯝꯕ ꯐꯪꯉꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯝꯇ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯍꯥꯛꯅ ꯂꯝ ꯑꯗꯨ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯀꯥꯟꯅꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯂꯝ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯍꯥꯏꯖꯔꯒ ꯂꯩꯅꯕ ꯍꯥꯟꯅ ꯍꯣꯠꯅꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯂꯧꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯅꯍꯥꯛ ꯍꯥꯟꯅ ꯇꯝꯅꯕ ꯍꯣꯠꯅꯈꯣ꯫ ꯅꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤꯕꯨ ꯊꯥ 3 ꯌꯦꯡꯁꯤꯜꯂꯗꯧꯕꯅꯤ, ꯑꯩꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯑꯇꯣꯞꯄ ꯕ꯭ꯔꯥꯟꯆꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕ ꯆꯠꯂꯅꯤ꯫ ꯆꯠꯂꯣ, ꯅꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯣ, ꯅꯍꯥꯛꯄꯨ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ꯫ ꯃꯁꯤꯗꯒꯤ ꯔꯘꯨꯕꯔꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯄ꯭ꯂꯥꯟ ꯌꯥꯎꯔꯕ ꯐꯥꯏꯜ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯔꯘꯨꯕꯔꯟ, ꯅꯍꯥꯛꯅ ꯄꯤꯔꯛꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯔꯅꯦ? ꯑꯩꯅ ꯅꯉꯣꯟꯗ ꯗꯤꯖꯥꯏꯟ ꯇꯧ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯐ꯭ꯂꯣꯔ 7 ꯌꯥꯎꯕ ꯕꯤꯜꯗꯤꯡꯒꯤ ꯗꯤꯖꯥꯏꯟ ꯇꯧꯔꯣ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯑꯁꯤꯅ ꯐ꯭ꯂꯣꯔ 3 ꯈꯛꯇꯪ ꯑꯣꯏꯕ ꯕꯤꯜꯗꯤꯡꯒꯤ ꯗꯤꯖꯥꯏꯟꯅꯤ꯫ ꯔꯘꯨꯕꯔꯟꯅ ꯁꯥꯔ, FSIꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯕꯤꯜꯗꯤꯡ ꯑꯁꯤ ꯐ꯭ꯂꯣꯔ 3 ꯈꯛꯇꯪ ꯁꯥꯎ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯁꯨ ꯈꯪꯉꯦ ꯃꯤꯁꯇꯔ ꯔꯘꯨꯕꯔꯟ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐ꯭ꯂꯣꯔ 3 ꯑꯃ ꯍꯦꯜꯍꯜꯂꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥ ꯂꯧꯊꯕ ꯌꯥꯅꯕꯅꯤ꯫ ꯑꯐꯕ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯈꯛꯇꯪ ꯇꯧꯒꯗꯕꯅꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯗꯦ꯫
Raghuvaranna sarna haibiriba dudi yamna lale aikoina engineering tamjaruriba asi asigumba soiba mayamsing asi loina tawdanabani modagi company dugi nupa aduna yare adudi nahak hauji hankhiba yarni Mr. Raghuvaranna plan adu haiduna harami haibadi Raghuvaranna mahangna hairiba plan adu achumba plani tawinaba haiduna haribani adubu company dugi nupa aduna oh yare nake plan asi pujaraga dum hankro haraklami maram aduna Raghuvaran adu mahake file adu puthuraga tumina tholami aduga mahakni amna sauna tholaga hojike company adu gi gate mamangda kutyai adu usalaga mahakna puthorokliba mahake file adu mafam aduda langthoga mahak atha saduna phamaga laikirami adubu matam asida Salini su mahake car adu khamaga lerami maram aduna mahakna Raghuvaran na toriba mamsing adu loina uduna lerami aduga Salini na Raghuvaran da call toksilami Raghuvaran su call lakpa aduda mahake pocket agi mobile phone adu lokthokduna mobile phone adu gi screen adu dengami asumna phone asi Salini na torokpa oiramba aduda mahak ngasai ge sauramba adu fakhirami mahak momonok tuna lemi aduga ngasai mahakna sauduna langthokiba file adu khungatuna mahakna kanthoga mu paisilami asigumba Raghuvaran gi mong asi uba matamda Salini na su haraujarami modagi Salini na Raghuvaran da mahak nahakna lariba adugi sorok adugi opposite side ta lai haiduna sign toroklami Raghuvaran na su Salini asi mahakki mamangda laire haiba adu khangami masigi matungda makhoi ani adu mandir amada lakminarami aduga sumna mandir asida lakpa matamda Raghuvaranna Salini da sumna harami ayakna company ke amada ayakna thabak join tawnabagi dongta try ke ama tawi adubo aina construction site asigi damakta chance amata di fangde aina chance amatang phangba taragadi ayakna kari tawba ngame haiba do utpa ngamgadawani harami Salini na ado nahak atopa thabakti amata thadarbara harami Raghuvaranna atopa thabak pudi mayam laida tha amada lupa lising nifu yankai mu fangbadi adubo aina madugi thaba adu tawruba taragadi ayakna engineering tamjaruriba asi pumang mangduribani aina paisagi damakta madugi thabak sing adu tawkhiba taragadi ayakki manglan oijariba engineer ama oiduna achawa building ki ama sage haiduna khanjariba ase sanapot taraga loina mangduribani ai hojikti Bangalore natraga Hyderabad ta chatla sira haina bulepe Salini na hoi nahak Bangalore da sakira Hyderabad da sakira chaningba mafam da chalo adubu nahak mathangi tha loramdai doina chalu Raghuvaranna karigino ayakna adugi matam adu da chatpa taragadi thabak phangadra Salini na ai adugi matangdadi karimta khangbadi leite mathangi tha ase ayakki birthday tai aigi birthday loraga nahakna chaningi mafam sing adu da chatlo Raghuvaranna nangna haiba adugi matungda ayakna chatlabadi yaraba natro Salini na hoi yare nahakna aigi birthday aduda yawiramu madugi matungdadi nahakna chaning mafam da chachagro nang aigi birthday gi damakta nahak aingonda apple ama pigadawani harami modagi Raghuvaranna adu noglami aduga mahakna Salini da nangi apple ama leibagibu nahakki birthday matambu amu ngai khadure hairiba ase yarese apple adudine aikoi gi yumda su leramgani nahakki birthday ngaidrabasu ayak hore nungthin ama dum pirage Salini na he apangba aina haibadi Apple iPhone haibani ne haraga Salini adu mafam adudagi chatkhirami Raghuvaran chu Apple iPhone harakpa asida mamit mana chapchap yungkhatuna lepaga lehorami numit asigi nungdangda Raghuvaranna manau nupa Kartik ta Apple iPhone asi lupa kyamu piramgani haiduna ngami manau nupa Kartik nasu lupa lising kuntra manga nifu mukti piramgani harami masigi next day da Raghuvaran adu mahaki manau nupa gi office ta laktuna paisa lawba laami adubu manau nupa adu makhoi senior singna mahakpu night shift ta taw yade haibagi damakta pubiduna leyami asumna toromba mato asi uba matamda Raghuvaran adu yamna sauduna sensalami aduga manau nupa Kartik aduda mafam asida leriba mi asida kinna thillu haiduna kinna thilalami maram aduna nupa adugi manatona du kaiduna ithomi Raghuvaranna manau nupa aduda nahangna adiona wang chauraga mi singa sina phuraga nahangna nakhut amuk fabu hanba ngamdaba chalo nahaki thaba adu phajana tawjarusu haraga maha adu mafam adudagi chatkirami aduga Raghuvaranna yumda leringe matam asida miyoi kya ama Raghuvarangi manakta lami Raghuvaranna miyoi sing aduda kana no haiduna hangami mi sing adugi maraktagi nupa amana Kartiki mayamba natra haiduna hairami Raghuvaranna su mane haklami modagi mafam asida laiba mi mayam sing asina Raghuvaranna adu fubirami aduga Raghuvarangi manatona adu su thugaibirami asumna mi mayam sing asina phuriba asibu mahaki mama adu senthuraga tawdana ba haiduna khamami adubu mama na sumna khamjaba taraga su mi sing aduna di Raghuvaran da phubade lepamde modagi mama aduna tawpom khangdraduna karino na khoi mayamna aigi sa asida tawbiribase mahaki mapasu hojik yum asida leiba nate harami mama na mahaki mapa asi yumda hek leite harakpadagidi Raghuvaranna mangonda phuraiba mi mayam sing aduda nakhoi amukta lepu haiduna mahak phuk launa hogratkhraga mahaki mamaida soiba sing adubu ising aduna samthomi Raghuvaran gi mong asida mafam asida laiba mi sing asina karino magna tawribse haiduna ngangak-tuna yenga lerami asumna Raghuvaranna mama adu taba lorba matungda mama adu yum manungda changkhro hairami modagi Raghuvaranna mafam asida laiba mi sing asida asumna hairami ai nakoida second kuntra pige masigi manungda nakoina aingonda phubagi damakta ai amadi imada lale haijagadabani aduga mafam asidagi yamna thuna nakoi hanko adu nataba taragadi harami mi sing adunasu adu nataba taragadi kari dawa Raghuvaranna aina noibu loina fugani harami
ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯨꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯛꯏꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯔꯘꯨꯕꯔꯟꯕꯨ ꯄꯥꯟꯅꯕ ꯉꯝꯗꯕꯗꯒꯤ ꯂꯣꯏꯅ ꯍꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯁꯤ ꯀꯥꯔꯇꯤꯛꯀꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯅ ꯐꯨꯔꯨꯕ ꯑꯗꯨꯒꯤ ꯃꯉꯣꯟꯗ ꯂꯃꯟ ꯁꯤꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯔꯘꯨꯕꯔꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯁꯪꯀꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯥꯔꯇꯤꯛꯁꯨ ꯑꯣꯐꯤꯁ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯘꯨꯕꯔꯟꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯥꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯔꯘꯨꯕꯔꯟꯅ ꯑꯩ ꯈꯪꯍꯧꯗꯕꯅꯦ, ꯑꯩꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯃꯥꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯔꯘꯨꯕꯔꯟꯒꯤ ꯃꯄꯥꯅ ꯔꯘꯨꯕꯔꯟꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯂꯦꯡꯗꯕꯤ ꯂꯩꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯐꯨꯕ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ꯫ ꯌꯦꯡꯉꯨ, ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯟꯅ ꯆꯩꯅꯗꯨꯅ ꯇꯧꯗꯨꯅ ꯂꯩ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯃꯥꯡꯒꯤ ꯊꯥꯗꯁꯨ ꯀꯣꯜ ꯁꯦꯟꯇꯔꯗꯒꯤ ꯊꯕꯛ ꯇꯧꯕꯤꯔꯨ ꯂꯥꯎ, ꯊꯥ ꯑꯃꯒꯤꯁꯨ ꯇꯣꯂꯣꯞ ꯂꯨꯄꯥ 50,000 ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯉꯝꯗꯅ ꯆꯠꯇꯦ꯫ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯒꯤ ꯕꯤꯜꯗꯤꯡ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯣ? ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯘꯨꯕꯔꯟꯒꯤ ꯃꯃꯥꯅ ꯔꯘꯨꯕꯔꯟꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯕꯨꯁꯨ ꯂꯁꯤꯡꯅ ꯇꯧꯗꯨꯅ ꯅꯞꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯘꯨꯕꯔꯟꯒꯤ ꯃꯈꯨꯠꯇ ꯂꯪ ꯑꯃ ꯀꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯂꯪ ꯑꯁꯤꯕꯨ ꯍꯦꯛ ꯀꯤꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯃꯤ ꯈꯟꯅꯕ ꯌꯥꯗ꯭ꯔꯦꯀꯣ, ꯃꯁꯤ ꯂꯥꯏꯒꯤ ꯂꯪꯅꯤ, ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯥꯏꯗꯨꯅ ꯔꯘꯨꯕꯔꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯘꯨꯕꯔꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯀꯣꯜ ꯁꯦꯟꯇꯔꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯅꯤꯡꯉꯛꯏꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯕꯤꯔꯛꯑꯅꯤ꯫ ꯃꯁꯤꯗꯒꯤ ꯔꯘꯨꯕꯔꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯣꯜ ꯁꯦꯟꯇꯔꯗꯨꯗ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯛ ꯑꯁꯤ ꯑꯅꯧꯕ ꯆꯪꯕꯅ ꯊꯕꯛ ꯑꯁꯤ ꯌꯥꯎꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ꯫ ꯃꯁꯤꯗꯒꯤ ꯀꯣꯜ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯔꯘꯨꯕꯔꯟꯗ ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯗ ꯆꯪꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯘꯨꯕꯔꯟꯅꯁꯨ ꯃꯦꯅꯦꯖꯔ ꯑꯗꯨꯗ "ꯊꯦꯡꯀ꯭ꯌꯨ ꯁꯔ, ꯑꯗꯣ ꯑꯩ ꯊꯕꯛ ꯑꯁꯤꯗꯒꯤꯗꯤ ꯇꯣꯛꯆꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯔꯘꯨꯕꯔꯟꯅ "ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ iPhone ꯑꯃ ꯂꯩꯅꯕꯅꯤ" ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯘꯨꯕꯔꯟ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯇꯣꯂꯣꯞꯅꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 10,000 ꯄꯤꯔꯝꯃꯤ꯫ ꯃꯃꯥꯅ "ꯅꯍꯥꯛꯀꯤ ꯇꯣꯂꯣꯞꯇꯤ ꯂꯨꯄꯥ 50,000 ꯅꯠꯇ꯭ꯔꯣ? ꯂꯨꯄꯥ 90,000 ꯑꯃꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ?" ꯔꯘꯨꯕꯔꯟꯅ "ꯂꯨꯄꯥ 90,000 ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯅꯤ." ꯃꯃꯥꯅ "ꯑꯩꯕꯨ ꯅꯪꯒꯤ ꯅꯄꯥꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯔꯤꯕꯅꯣ?" ꯔꯘꯨꯕꯔꯟꯅ "ꯏꯃꯥꯅ ꯈꯨꯝꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯈꯨꯝꯈ꯭ꯔꯣ" ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯍꯥꯛ ꯊꯕꯛ ꯑꯗꯨ ꯇꯣꯛꯑꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯗꯤ ꯊꯕꯛ ꯇꯣꯛꯑꯦ ꯍꯥꯏꯕ ꯑꯗꯨꯗ "ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯔꯘꯨꯕꯔꯟꯅ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯒꯦꯠ ꯃꯅꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯀꯥꯔꯇꯤꯛ ꯑꯗꯨ ꯀꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯀꯥꯔꯇꯤꯛꯅ ꯃꯌꯥꯝꯕꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯔꯘꯨꯕꯔꯟꯅꯁꯨ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯪꯉꯝꯃꯤ꯫ ꯀꯥꯔꯇꯤꯛꯅ ꯀꯞꯅ ꯀꯞꯅ "ꯑꯩꯍꯥꯛꯅ ꯕꯕꯥꯗꯒꯤ ꯂꯨꯄꯥ 90,000 ꯂꯧꯕꯅꯤ, ꯃꯗꯨ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯀꯣꯔꯁꯀꯤ ꯐꯤ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯂꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯕꯖꯥꯔꯗ ꯇꯤ-ꯁꯥꯔꯠ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯨꯄꯥ 90,000 ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯩꯁꯥ ꯑꯗꯨ ꯀꯅꯥꯅ ꯂꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯍꯥꯛ ꯈꯪꯗ꯭ꯔꯦ꯫ ꯗꯗꯥ, ꯅꯍꯥꯛ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯕꯤꯌꯨ." ꯔꯘꯨꯕꯔꯟꯅ "ꯀꯔꯤꯅꯣ, ꯃꯥꯡꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯅꯍꯥꯛꯀꯤ ꯄꯩꯁꯥ ꯅꯠꯇ꯭ꯔꯣ? ꯊꯧꯅꯥ ꯂꯩꯅ ꯕꯕꯥꯗ ꯄꯩꯁꯥ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯌꯨ." ꯀꯥꯔꯇꯤꯛꯅ "ꯅꯠꯇꯦ ꯗꯗꯥ, ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯉꯥꯡꯒꯅꯤ." ꯔꯘꯨꯕꯔꯟꯅ "ꯂꯥꯎ, ꯑꯩ ꯍꯥꯏꯒꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯀꯥꯔꯇꯤꯛꯅ "ꯗꯗꯥ, ꯄ꯭ꯂꯤꯖ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯗꯤ ꯇꯧꯕꯤꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯘꯨꯕꯔꯟꯅ "ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕ ꯑꯁꯤ ꯀꯔꯤꯅꯣ?" ꯀꯥꯔꯇꯤꯛꯅ "ꯗꯗꯥ, ꯅꯍꯥꯛꯀꯤ ꯄꯩꯁꯥ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯗꯨ ꯄꯤꯕꯤꯌꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯗꯗꯥꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯑꯗꯨ ꯑꯃꯨꯛꯇ ꯄꯨꯕꯤꯌꯣ, ꯑꯩ ꯃꯊꯪꯒꯤ ꯊꯥꯗ ꯄꯩꯁꯥ ꯑꯗꯨ ꯁꯣꯏꯗꯅ ꯁꯤꯡꯗꯣꯛꯀꯦ." ꯔꯘꯨꯕꯔꯟꯅ "ꯂꯩꯇꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯘꯨꯕꯔꯟ ꯑꯗꯨ ꯒꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯁꯥꯂꯤꯅꯤꯒꯤꯗꯃꯛꯇ iPhone ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯏꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯄꯤꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯔꯘꯨꯕꯔꯟꯅ ꯃꯅꯥꯎꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯌꯦꯡꯉꯨ ꯏꯅꯥꯎꯅꯨꯄꯥ, ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯄꯩꯁꯥ ꯀꯅꯥꯅ ꯍꯥꯟꯅ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯗꯔꯀꯥꯔ ꯇꯥꯔꯤꯕ ꯑꯁꯤ, ꯑꯩꯈꯣꯏꯅ ꯋꯥꯔꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯇꯝꯗ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ, ꯈꯪꯉꯦꯗꯅꯥ"ꯅ ꯍꯥꯏꯔꯝꯃꯒ ꯔꯘꯨꯕꯔꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯨꯛꯈꯥꯏꯔꯒ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯔꯘꯨꯕꯔꯟ ꯑꯗꯨ ꯁꯥꯂꯤꯅꯤꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯁꯥꯂꯤꯅꯤꯅ "ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯛꯏꯕ ꯑꯁꯤꯗꯤ?" ꯔꯘꯨꯕꯔꯟꯅ "ꯍꯦꯄꯤ ꯕꯥꯔꯗꯦ" ꯍꯥꯏꯔꯒ ꯔꯣꯁ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯥꯂꯤꯅꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯂꯤꯅꯤꯗꯤ ꯔꯣꯁ ꯄꯤꯔꯛꯄ ꯑꯁꯤꯗ ꯏꯉꯛꯉꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯘꯨꯕꯔꯟꯅ "ꯑꯩ ꯅꯍꯥꯛꯀꯤ ꯑꯇꯥꯡꯕ ꯄꯣꯠꯇꯤ ꯂꯩꯅꯤꯡꯕꯅꯦ, ꯑꯗꯨꯕꯨ ꯔꯣꯁ ꯄꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯔꯣꯁ ꯑꯁꯤ ꯑꯣꯏꯅ ꯂꯩꯕꯤꯔꯛꯄꯅꯦ" ꯍꯥꯏꯔꯝꯃꯤ꯫ ꯁꯥꯂꯤꯅꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯔꯣꯁ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯘꯨꯕꯔꯟꯁꯨ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯁꯤꯗ ꯔꯘꯨꯕꯔꯟꯗꯤ ꯁꯥꯂꯤꯅꯤꯒꯤ ꯃꯃꯥꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯗꯨꯅ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯑꯗꯨꯕꯨ ꯁꯥꯂꯤꯅꯤꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯔꯘꯨꯕꯔꯟꯒꯤ ꯃꯑꯣꯡ ꯑꯁꯤꯗꯁꯨ ꯁꯥꯂꯤꯅꯤꯅ ꯉꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯔꯗꯦ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯘꯨꯕꯔꯟꯅ ꯁꯥꯂꯤꯅꯤꯗ ꯒꯤꯐ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯤꯐ ꯑꯁꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯡꯇꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯘꯨꯕꯔꯟꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯥꯂꯤꯅꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯒꯤꯐ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯇꯦꯂꯦꯁꯀꯣꯞ ꯃꯆꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫
Modagi Salinina telescope Masaduna, Tonaugi Manakta Chinsanduna, Tonaudagi, Raghuvaran Sakiba the Wingami. Asumna, Raghuvaran Piramba, telescope Asigi Matiangdagi, Raghuvaran Bu Uba Pangjaba Sida, Mahakti Yam Harauza Bahado Erami. Mastagi Raghuvaran Namem the Sangpa Matamdadi, Mapana Nahak, Thabak Liva do, Kari Maramino Hydrohangami. Raghuvaran Su, Babana Ingonda, Matik Saba Thabak Nayo Havikitai, Adugi Ngai Vanarmi. Mapa Adunasu, Hoi Fareare, Adubun Hagna, Lupalising Tarakatang Piramivasi, Kari Maramino. Modagi Raghuvaran su Karimta Kumongamamde, Mapa Aduna, Yare Salo Harami. Mastagi Raghuvaran adu, Mahaki Kada Sangduna, Tonglonjalaga Lekraga, Mahak Surup Taktuna, Wakan Kanduna Lem. Mapa Aduna su Surup Manam Tarakpadagi, Mapanda Tumina Toktuna, Masanupana Surup Taiva the Wingami. Mastagi Mapa Aduna, Mahaki Kada Laktuna, Tong Hang to Harami. Raghuvaran Tong Hang Toropaga Mapana, Nak Surup Takpara Haidun Hangami. Raghuvaran sorry Harami. Mapa Aduna, Adumna Lale Haiganu, Nahak Objik Lupa Lising Kai Tolop Sarabani. Aduga Lupa Lising Nipu Mana Nagna Sina Krabani, Yungi Season Nabana Lupa Lising Tarapiram Banatro, Aduga Nangna Karigi the Makta Lale Haivano, Karigino Nagna Surup Adu Lona Taklivado, Nang Surup Adu Taga, Aigi Maidaga Kamsalukano, Raghuvaran, Babana Ingon the Hiding Giver Sikarino, Babana Hiding Giver Si, Ayak Surup Tae, Patabamini, Aduga Lupa Lising Nipu Mat Loisan Cresinine, Mapaduna, Nagna Kaliva Si, Madugi Lupa Lising Nipu Duna Imunga Salaibe Yarni Hana Calibra. Yengu, Yumasi, Aina Hana Puribani, Madugi Matunda, Nanupana Mupure, Kangedana, Aina Hariva Singase, Nak Pasado Karida Darkataribano, Nangna Nangi Tolop Adubu, Namada Pisella Batunda, Namagi Mongol, Asipar Lorba Matunda, Pasado Nana Mulor Batargadi, Aina Suharau Bakaradi Farongatavani, Yengu, Naki Nanonupa, Si Hauji, Computer Gi, MCA Costam Navigidamakta, V.I.P Nava Pasa Darkataribani, Adubu Mahana Tamada Taliba, Si Lupa Lak Amani. Mahakna Mahaki Fee Dubu, Mahakna Fangaiva Tolop Adudagedum, Pitoki Vadia, Madu Mahaki Pashani, Mahakna Toning Bataway. Adubu Nananupa Dudi, Mahaki Darkata Babashadu, Angondagi, Mahakti, Ayaki Ayavana Low, Yengu, Nananupana, Imaba Babu, Kaya de Kaikumnabu Utkrava. Mahak Asini, Aikoya, Singway Sanupa Hariverse. Mastagira Gubaran the Sagalami, Karigino Nan Hoji Katanga, Mahaka Ayaka, compared to Liversi. Nangna, Isinao Equani that Sapmanaba Yang Wikibra. Nangna Mahapudi. English ki private school afabada taman khaga ayak puna sarkar ki school da like tam batha ki banatra aina interview lakpa matam da English ngang na ba kya da wana hona ba aduga nang na hujina ingon da ayak asi thawab phangdaba mi ni haiduna adum ngang duna lei matau karam na aina thawab phangduribano aidi English fau fazana fau ngang basu ngamde mapa aduna matam madu da ayak su pasam na thok tabana nahak pu English school da taman wangam khidabani Raghuvaran na aduni nahak na Kartik pu English school da taman khiba matam madu da ayak pu su taman biram gadawani Adubu Nahagna Adumna Tokibra, Asumna Sum Isina Nigi Marakta Kenaba Thamba, Aduga Hojigna Isina Nigi Marakta Adum, Sangam Naduna Taleva, Karigino Nahana Isina Nigi Marakta Adum Sangam River Sibo, Yengo Nahana Mixam Khana Bigisangase, Mangonda Herogi Maming Kartik Tonbire, Aduga Engonda Betki Maming, Raghuvaran in Nahana Tonbirivasi, Fare, Kartik Puna the Ona Tagalabanina, Ma Adulera Yarekan Nahaki, Hojiti Aksu Naki Nasa Oidrabasu Yarbanatro, Fare, Ayak Yaksangase, Ayak Isaka Tangini. Aina Surup Takera, you Takera, Aki Apama Kudimak Loina Togani. Master Naki problem as Sikarino. Modagi Mapaduna, hey, Nangangi Badu Carino. Wangang Wantamda, Kantaragang, Maduna Tavatar Kadina, Raghuvarana, Hoyarene, Axukangine, Nan Hiningi Badu, Ayang Naiva in the Vatargadi. Aibu you must the Sacro Haracter Vinatra. Mastagi Raghuvarangi Mamadus Hauduna, Raghuvarangi Mama the Kupang Tarami. Aduga Raghuvaranda, Nana Surup Takera, Zu Takera, Tabak Togera Torogera, Naki Apama Kudimak Loina Tau. Adubu Nangna Matung Tabada, Aigi Nupada, Asumna Nasina on Katuna Kumba Taragadi, Aina Nangbo Hart Kadoni Kong. Saloare, Asumna Mamana Raghuvaranda, Yamnatina Ngami, Modagi Raghuvaranchu, Mahakni Amna Luna Kanjaba Mamana Fojikti, Mamonda, Kupana Tarakpa do the Mahak Tawai and Documenting Nuaramde, Maramaduna Mahak, Mafamadudagi Wamata Ngangan Davi, Teres Pataka Kakalaga, Mahakna Lotuna Tambaju Dubuloktomi. Raghuvaran Jua do Taki Haidon to Womatamda, Maranupa Duna, Ima Babana Nak Yapna Nushibani, Nak Adumna Tawunu, Ima Babana no the Gangi Badu, Nahaku Fanning Bagi Gang Boyangani, Modagi Raghuvaran Mananupada, Nana Kari Kangdana, I on the Gang Mamam Singadu, Pashadu Aina no the Piram Banatra, Nahna Wama Chetabata Sungangdaba, Madugi Mota Nahagna, Teres Mata Sido in its Kalaga Lotu Lakiva, Nangbo Aigi Nanupani Hydribro, Nangi Awaba Tarlavatam than Aina Matim Pangviraga, Aduga Ima Bavana in on the Gang of Kandana Nahak Lotuna Lakine, Nak Wama Katan Hang from Matamdanak, Natsina do Tugai, Tuminale. Some Naharaga, you on Mam Singadu, Matamatang Taami, Modagi Mananupa do suit to Mina Lep to Nalemi, Raghuvaran Mananupa do that, Makasi the Pamu Hadan of Favalami.
ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯅꯪꯗꯤ ꯑꯐꯕ ꯃꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯐꯠꯇꯕ ꯃꯤꯅꯤ ꯅꯪ ꯃꯁꯤ ꯊꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯌꯨ ꯑꯉꯥꯡꯕ ꯑꯗꯨꯕꯨ ꯄꯤꯁꯜꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯅꯠꯇꯦ ꯗꯗꯥ ꯑꯩ ꯊꯛꯄ ꯉꯝꯃꯣꯏ ꯃꯗꯨꯗꯒꯤ ꯔꯘꯨꯕꯔꯟꯅ ꯌꯨ ꯑꯉꯥꯡꯕ ꯑꯗꯨꯕꯨ ꯀꯣꯀꯣ ꯀꯣꯂꯥꯒꯤ ꯕꯣꯇꯜꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯄꯤꯊꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯔꯘꯨꯕꯔꯟꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯁꯥꯕ ꯃꯇꯝꯗ ꯊꯥ ꯀꯌꯥ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯊꯥ 3 ꯆꯪꯉꯦ ꯍꯥꯏꯔꯛꯂꯝꯃꯤ ꯔꯘꯨꯕꯔꯟꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯛ ꯀꯨꯏꯅ ꯆꯪꯉꯤꯕꯗꯤ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯏꯟꯖꯤꯅꯤꯌꯔ ꯑꯃꯅ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯔꯘꯨꯕꯔꯟꯅ ꯌꯥꯝꯅ ꯐꯠꯇꯕ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯐꯥꯎꯕ ꯌꯨꯝ ꯁꯥꯕꯒꯤ ꯆꯥꯟꯁ ꯐꯥꯎ ꯐꯪꯒꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯦꯔꯦꯁ ꯃꯊꯛ ꯑꯁꯤꯗ ꯐꯝꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯔꯘꯨꯕꯔꯟꯅ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯀꯧꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯥꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯔꯘꯨꯕꯔꯟ ꯑꯁꯤ ꯌꯨ ꯊꯛꯆꯜꯂꯨꯕꯗꯒꯤ ꯇꯦꯔꯦꯁ ꯃꯊꯛ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯕꯋꯣ ꯏꯁꯩ ꯁꯛꯄꯋꯣ ꯇꯧꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯂꯥꯡꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯦꯔꯦꯁ ꯃꯊꯛ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯦ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯁꯣꯏꯗꯅ ꯇꯧꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯛꯇ ꯁꯥꯎꯅ ꯀꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯊꯦꯝꯃꯒ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯔꯘꯨꯕꯔꯟ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯁꯥꯂꯤꯅꯤꯅ ꯌꯦꯡꯉꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯁꯥꯂꯤꯅꯤꯅ ꯅꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯌꯨ ꯊꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯔꯘꯨꯕꯔꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯔꯘꯨꯕꯔꯟ ꯑꯁꯦ ꯃꯥꯏꯊꯤꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯥꯂꯤꯅꯤꯅ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦꯕ ꯔꯘꯨꯕꯔꯟꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯗ ꯀꯔꯤꯝꯇ ꯂꯥꯟꯈꯤꯕꯗꯤ ꯂꯩꯇꯦ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯔꯦꯝꯅꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯦ ꯁꯥꯂꯤꯅꯤꯅ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯕꯕꯥꯅ ꯉꯥꯡꯉꯤꯕ ꯑꯗꯣ ꯅꯍꯥꯛꯄꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯉꯤꯕꯅꯤ ꯔꯘꯨꯕꯔꯟꯅ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯦ ꯅꯍꯥꯛꯁꯨ ꯈꯪꯒꯗꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯇꯣꯞꯄꯒ ꯆꯥꯡꯗꯝꯅꯗꯨꯅꯇ ꯂꯩ ꯃꯍꯥꯛꯇꯤ ꯊꯕꯛ ꯇꯧꯏ ꯅꯍꯥꯛꯇꯤ ꯊꯕꯛ ꯇꯧꯗꯦ ꯃꯍꯥꯛꯇꯤ ꯄꯩꯁꯥ ꯊꯣꯛꯏ ꯅꯍꯥꯛꯇꯤ ꯄꯩꯁꯥ ꯊꯣꯛꯇꯦ ꯃꯍꯥꯛꯇꯤ ꯀꯥꯔ ꯂꯩ ꯅꯍꯥꯛꯇꯤ ꯀꯔꯤꯝꯇ ꯇꯧꯗꯦ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯑꯗꯨꯝ ꯋꯥꯡꯕ ꯍꯦꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯅꯥꯎꯅꯨꯄꯥ ꯑꯁꯤꯗꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯅꯤꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯁꯥ ꯅꯎ ꯐꯗꯨꯅ ꯋꯥꯡꯉꯤꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯕꯨꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯕꯒꯤ ꯋꯥꯡꯗ꯭ꯔꯤꯕꯅꯤ ꯍꯥꯏ ꯁꯥꯂꯤꯅꯤꯅ ꯑꯗꯨꯝꯅ ꯕꯕꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯣ ꯕꯕꯥꯅ ꯅꯪꯒꯤꯗꯃꯛꯇ ꯆꯦꯛꯁꯟꯕꯤꯔꯤꯕꯅꯤ ꯔꯘꯨꯕꯔꯟꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯍꯥꯛꯀꯤꯗꯃꯛꯇ ꯆꯦꯛꯁꯟꯕꯤꯔꯤꯅꯤ ꯍꯥꯏꯕ ꯅꯪꯅ ꯈꯪꯗꯗꯅ ꯇꯧꯔꯤꯅꯤ ꯁꯥꯂꯤꯅꯤ ꯌꯦꯡꯉꯣ ꯅꯪꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯅꯆꯤꯟ ꯅꯅꯥꯎ ꯑꯁꯤ ꯅꯪ ꯈꯛꯇꯅꯤ ꯑꯣꯏꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯃꯈꯣꯏꯅ ꯇꯧꯕꯤꯔꯤꯕ ꯑꯁꯦ ꯃꯤꯡꯗꯐꯥꯎ ꯍꯦꯛ ꯈꯦꯠꯅꯕ ꯊꯝꯕꯤ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯍꯦꯔꯣꯒꯤ ꯃꯃꯤꯡ ꯀꯥꯔꯇꯤꯛ ꯊꯣꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯕꯦꯠꯀꯤ ꯃꯃꯤꯡ ꯔꯘꯨꯚꯔꯟ ꯃꯗꯨꯗꯒꯤ ꯁꯥꯂꯤꯅꯤꯅ ꯅꯪꯅ ꯔꯘꯨꯚꯔꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯇꯤ ꯀꯥꯔꯇꯤꯛꯇꯒꯤꯗꯤ ꯔꯘꯨꯚꯔꯟ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯔꯘꯨꯚꯔꯟꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯅꯣ ꯁꯥꯂꯤꯅꯤꯅ ꯑꯁꯨꯝ ꯄꯥꯝꯃꯤꯅꯦ ꯍꯥꯏꯔꯒ ꯅꯣꯛꯑꯒ ꯆꯦꯟꯖꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯔꯘꯨꯚꯔꯟꯒꯤ ꯃꯄꯥ ꯑꯗꯨ ꯂꯩꯁꯤꯡ ꯑꯗꯨꯗ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯄꯥꯝꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯍꯥꯛ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯒ ꯂꯩꯍꯧꯔꯒꯦ ꯅꯍꯥꯛ ꯀꯥꯔꯇꯤꯛꯀ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯎꯔꯨꯔꯣ ꯀꯥꯔꯇꯤꯛ ꯄꯨꯕ ꯇꯜꯂꯕꯁꯨ ꯔꯘꯨꯚꯔꯟꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯘꯨꯚꯔꯟꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯕꯕꯥꯅ ꯅꯍꯥꯛꯅ ꯔꯘꯨꯚꯔꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕ ꯑꯗꯨ ꯁꯣꯏꯔꯦ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯣ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯩꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯊ꯭ꯔꯤꯇꯟ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯌꯨꯝꯗꯒꯤ ꯆꯠꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯔꯘꯨꯚꯔꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯨꯏ ꯍꯦꯔꯤ ꯄꯣꯇꯔꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯔꯘꯨꯚꯔꯟꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯈꯥꯝꯃꯒ ꯅꯍꯥꯛ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯉꯁꯤ ꯅꯨꯡꯊꯤꯡ ꯀꯥꯔꯇꯤꯛꯀ ꯑꯩꯒ ꯅꯃꯥꯒꯤ ꯃꯄꯥꯝꯗ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯅꯍꯥꯛ ꯌꯨꯝꯗ ꯂꯦꯡꯗꯕꯤ ꯅꯃꯥ ꯑꯁꯤꯕꯨ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯨꯀꯣ ꯅꯃꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯪꯅ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯊꯕꯛ ꯀꯔꯤꯝꯇ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯅꯃꯥ ꯑꯁꯤꯕꯨ ꯆꯦꯛꯁꯟꯅ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯁꯦꯟꯅꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯗꯨꯕꯨ ꯃꯄꯥꯅ ꯁꯨꯝꯅ ꯋꯥ ꯑꯁꯤ ꯐꯖꯅ ꯍꯥꯏꯔꯕꯁꯨ ꯔꯘꯨꯚꯔꯟꯗꯤ ꯉꯔꯥꯡ ꯁꯥꯎꯅꯈꯤꯕ ꯑꯗꯨꯒꯤ ꯃꯍꯥꯛ ꯇꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯀꯔꯤꯝꯇ ꯈꯨꯝꯗꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯑꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯄꯥ ꯑꯗꯨ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯐꯨꯕꯤꯔꯝꯃꯣꯏꯗꯕꯅꯦ ꯍꯥꯏꯔꯝꯕ ꯑꯗꯨ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯑꯣꯏꯅ ꯊꯥꯔꯝꯒꯗꯕꯅꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯁꯥꯂꯤꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯥꯏ ꯈꯨꯔꯝꯐꯝ ꯑꯃꯗ ꯊꯦꯡꯅꯔꯝꯃꯤ ꯁꯥꯂꯤꯅꯤꯅ ꯔꯘꯨꯚꯔꯟꯗ ꯅꯍꯥꯛ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯕ꯭ꯔꯥ ꯔꯘꯨꯚꯔꯟꯅ ꯍꯣꯏ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯏꯔꯥꯡ ꯌꯥꯝꯅ ꯊꯣꯛꯏ ꯍꯥꯏꯔꯝꯃꯤ ꯁꯥꯂꯤꯅꯤꯅꯁꯨ ꯑꯩꯁꯨ ꯈꯪꯉꯦ ꯅꯍꯥꯛꯀꯤ ꯃꯃꯥꯅ ꯅꯉꯣꯟꯗ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯣ ꯔꯘꯨꯚꯔꯟꯅ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕ ꯁꯥꯂꯤꯅꯤꯅ ꯅꯪꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯔꯘꯨꯚꯔꯟꯅ ꯀꯔꯝ ꯀꯥꯟꯗ ꯁꯥꯂꯤꯅꯤꯅ ꯅꯪꯅ ꯌꯨꯒ ꯉꯥꯎꯔꯒ ꯏꯁꯩꯒ ꯁꯛꯄꯗꯣ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯃꯗꯨꯗ ꯔꯘꯨꯚꯔꯟ ꯑꯗꯨ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯁꯥꯂꯤꯅꯤꯅ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ ꯃꯗꯨꯗꯒꯤ ꯔꯘꯨꯚꯔꯟꯅ ꯑꯩ ꯀꯥꯔꯇꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯩ ꯁꯛꯑꯦ
ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯥꯂꯤꯅꯤꯅ ꯅꯍꯥꯛ ꯌꯨ ꯊꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯁꯥꯎꯔꯒ ꯍꯧꯒꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯘꯨꯕꯔꯟꯅ ꯁꯥꯂꯤꯅꯤꯗ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣꯗꯅ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯁꯥꯂꯤꯅꯤꯅ ꯅꯪ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯀꯥꯎꯈ꯭ꯔꯗꯤ ꯈꯪꯅꯤꯡꯉꯨꯔꯅꯨ ꯌꯥꯔꯦ ꯔꯘꯨꯕꯔꯟꯅ ꯍꯦ ꯄ꯭ꯂꯤꯖ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯥꯂꯤꯅꯤꯅ ꯑꯗꯨꯗꯤ ꯅꯍꯥꯛ ꯍꯌꯦꯡ ꯐ꯭ꯔꯤ ꯑꯣꯏꯕ꯭ꯔꯥ ꯔꯘꯨꯕꯔꯟꯅ ꯅꯍꯥꯛ ꯑꯩꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛ ꯐꯖꯅ ꯈꯪꯗ꯭ꯔꯤꯅꯦ ꯑꯩꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯁꯥꯂꯤꯅꯤꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯑꯩꯍꯥꯛ ꯅꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯑꯗꯨ ꯉꯥꯏꯈꯣ ꯑꯩꯒꯤ ꯀꯥꯔꯗꯤ ꯁꯔꯚꯤꯁꯤꯡ ꯇꯧꯕꯒꯤ ꯄꯨꯈ꯭ꯔꯦ ꯑꯗꯣ ꯅꯍꯥꯛ ꯑꯩ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯎꯀꯣ ꯔꯘꯨꯕꯔꯟꯁꯨ ꯑꯁꯨꯝꯅ ꯁꯥꯂꯤꯅꯤꯅ ꯎꯅꯁꯦ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯟꯗꯤꯔꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯕꯤꯠ ꯇꯦꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯥꯂꯤꯅꯤꯕꯨ ꯂꯧꯕ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔꯗ ꯆꯠꯀꯗꯣꯏꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ ꯔꯘꯨꯕꯔꯟꯅꯁꯨ ꯃꯊꯟꯗ ꯃꯁꯤꯒꯤ ꯁ꯭ꯀꯨꯇꯔ ꯑꯁꯤꯗꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔꯒꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯂꯩꯁꯜꯂꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯇꯔ ꯑꯁꯤꯅꯁꯨ ꯁꯥꯂꯤꯅꯤꯕꯨ ꯂꯧꯕ ꯆꯠꯄ ꯑꯗꯨ ꯃꯉꯣꯟꯗ ꯆꯠꯅꯕ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯘꯨꯕꯔꯟꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯁꯤꯗ ꯆꯠꯂꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯄꯥꯟꯗꯤ ꯀꯧꯕ ꯋꯥꯛꯁꯣꯞ ꯌꯥꯎꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯒꯥꯔꯤ ꯋꯥꯏꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯟꯗꯤꯅ ꯔꯘꯨꯕꯔꯟꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯗꯦ ꯔꯘꯨꯕꯔꯟꯅꯁꯨ ꯄꯥꯟꯗꯤ ꯑꯩꯍꯥꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯄꯤꯛꯂꯤꯉꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇꯪꯗꯤ ꯌꯥꯎ ꯀꯩꯗꯧꯕꯒꯦ ꯄꯥꯟꯗꯤꯅ ꯅꯪꯕꯨ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯃꯤꯟꯅꯈꯤꯕ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛꯇꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯕꯕꯨ ꯐꯪꯈꯤꯗ꯭ꯔꯦꯅꯦ ꯃꯗꯨꯗꯒꯤ ꯔꯘꯨꯕꯔꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯄꯥꯟꯗꯤꯁꯨ ꯕꯥꯏꯛ ꯑꯗꯨꯕꯨ ꯋꯥꯏꯒꯦ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯕꯥꯏꯛ ꯑꯁꯤ ꯋꯥꯏꯕ ꯇꯥꯔꯒꯁꯨ ꯄꯨꯡ 2ꯗꯒꯤꯗꯤ ꯍꯦꯟꯕ ꯌꯥꯔꯣꯏꯀꯣ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯔꯘꯨꯕꯔꯟꯅꯁꯨ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯔꯘꯨꯕꯔꯟꯅ ꯄꯥꯟꯗꯤꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯂꯧꯕ ꯆꯠꯄ ꯃꯇꯝꯗꯗꯤ ꯄꯥꯟꯗꯤꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯃꯇꯨꯒ ꯁꯥꯎꯅꯕꯗꯒꯤ ꯊꯣꯡ ꯂꯣꯟꯖꯜꯂꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨ ꯍꯥꯡꯗꯕꯤ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯘꯨꯕꯔꯟ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁ꯭ꯀꯨꯇꯔ ꯑꯁꯤꯕꯨ ꯑꯣꯏꯅ ꯄꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁ꯭ꯀꯨꯇꯔ ꯑꯗꯨꯅ ꯇꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯘꯨꯕꯔꯟꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯁ꯭ꯀꯨꯇꯔ ꯑꯗꯨꯕꯨ ꯄꯨꯅꯕ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯇꯔ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯁ꯭ꯀꯨꯇꯔ ꯑꯗꯨꯕꯨ ꯑꯣꯠꯂꯒ ꯏꯟꯖꯤꯟ ꯑꯗꯨꯕꯨ ꯍꯧꯍꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯄꯨꯊꯣꯛꯇꯨꯅ ꯁ꯭ꯀꯨꯇꯔ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯨꯏꯅ ꯏꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯇꯔ ꯑꯗꯨꯗꯤ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯔꯘꯨꯕꯔꯟꯅ ꯁ꯭ꯀꯨꯇꯔ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯈꯣꯏꯔꯝꯃꯒ ꯑꯩ ꯂꯥꯟꯖꯔꯦ ꯅꯍꯥꯛ ꯉꯁꯤ ꯈꯛꯇꯪꯗꯤ ꯁ꯭ꯇꯥꯔꯠ ꯑꯁꯤ ꯑꯃꯨꯛꯇ ꯍꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯇꯔ ꯑꯗꯨꯗ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅꯁꯨ ꯔꯘꯨꯕꯔꯟꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁ꯭ꯀꯨꯇꯔ ꯑꯁꯤꯁꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯧꯗꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯂꯤꯅꯤꯁꯨ ꯔꯘꯨꯕꯔꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯔꯘꯨꯕꯔꯟ ꯍꯦꯛ ꯂꯥꯛꯄꯒ ꯁꯠ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯁꯥꯂꯤꯅꯤꯅ ꯔꯘꯨꯕꯔꯟꯗ ꯍꯦ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯧꯅ ꯊꯦꯡꯉꯛꯏꯕ ꯑꯗꯣ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗꯤ ꯀꯔꯤꯗꯧꯔꯦ ꯃꯣꯠꯂꯤꯕꯗꯤ ꯔꯘꯨꯕꯔꯟꯅ ꯖꯤꯝꯗ ꯆꯠꯂꯨꯕꯒꯤꯅꯤ ꯃꯁꯤꯗꯒꯤ ꯔꯘꯨꯕꯔꯟꯒꯤ ꯁ꯭ꯀꯨꯇꯔ ꯑꯗꯨꯗ ꯁꯥꯂꯤꯅꯤꯁꯨ ꯇꯣꯡꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁ꯭ꯀꯨꯇꯔ ꯑꯁꯤ ꯊꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯒꯤ ꯁꯥꯏꯀꯜꯅꯕꯨ ꯍꯦꯟꯅ ꯌꯥꯡꯈꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯥꯂꯤꯅꯤꯅ ꯔꯘꯨꯕꯔꯟ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯃꯗ ꯄꯨꯔꯝꯃꯤ ꯔꯘꯨꯕꯔꯟꯅ ꯅꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯐꯝ ꯗꯨꯀꯥꯟ ꯑꯁꯤ ꯌꯧꯔꯛꯂꯕꯅꯤꯅ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯍꯥꯏꯔꯣꯗꯅ ꯑꯗꯨꯕꯨ ꯁꯥꯂꯤꯅꯤꯅ ꯂꯟꯆ ꯇꯧꯕ ꯄꯨ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯁꯥꯂꯤꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯗꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯄꯨꯒꯗꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯌꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯂꯤꯅꯤꯅ ꯑꯃꯨꯛ ꯁꯤꯅꯦꯃꯥ ꯌꯦꯡꯐꯝ ꯑꯃꯗ ꯄꯨ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯋꯥ ꯑꯗꯨ ꯍꯥꯏꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯘꯨꯕꯔꯟꯅ ꯌꯥꯔꯦ ꯍꯥꯏꯕꯤꯔꯅꯨ ꯑꯃꯠꯇ ꯑꯩꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯥꯂꯤꯅꯤꯅ ꯔꯘꯨꯕꯔꯟꯗ ꯇꯥꯟꯅꯔꯛꯑꯒ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯀꯥꯔꯇꯤꯛꯇꯒꯤꯗꯤ ꯔꯘꯨꯕꯔꯟꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯔꯘꯨꯕꯔꯟꯅ ꯑꯗꯨ ꯈꯛꯇꯪꯂ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯁꯥꯂꯤꯅꯤꯅꯁꯨ ꯃꯥꯅꯦ ꯃꯁꯤ ꯈꯛꯇꯪꯅꯦ ꯔꯘꯨꯕꯔꯟꯅ ꯃꯁꯤ ꯈꯛꯇꯪꯒꯤꯔ ꯅꯍꯥꯛꯅ ꯑꯩꯕꯨ ꯉꯁꯥꯏꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯀꯣꯏꯄꯨ ꯄꯨꯔꯤꯕ ꯑꯁꯦ ꯁꯥꯂꯤꯅꯤꯅ ꯅꯍꯥꯛ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯀꯔꯤ ꯄꯥꯝꯃꯤꯕꯅꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯘꯨꯕꯔꯟꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯂꯥꯛꯏꯕ ꯀꯣꯜ ꯑꯁꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯔꯘꯨꯕꯔꯟꯅ ꯀꯣꯜ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯄꯤꯈꯥꯎꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯘꯨꯕꯔꯟ ꯑꯗꯨ ꯃꯍꯥꯛ ꯃꯃꯥꯏꯒꯗꯨ ꯁꯨꯛꯆꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯂꯤꯅꯤꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯔꯘꯨꯕꯔꯟꯅ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯁꯥꯂꯤꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯔꯘꯨꯕꯔꯟꯒꯤ ꯃꯃꯥꯅ ꯀꯣꯜ ꯑꯗꯨ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯔꯘꯨꯕꯔꯟꯅ ꯑꯃꯨꯛ ꯀꯣꯜ ꯑꯗꯨ ꯀꯛꯊꯠꯂꯒ ꯄꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ ꯁꯥꯂꯤꯅꯤꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯄ ꯀꯩꯗꯧꯕꯒꯦ ꯔꯘꯨꯕꯔꯟꯅ ꯃꯃꯥꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯦ ꯁꯥꯂꯤꯅꯤꯅ ꯃꯃꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯣꯈꯠꯂꯒ ꯋꯥꯔꯤꯗꯨ ꯁꯥꯟꯅꯧꯗꯅ ꯔꯘꯨꯕꯔꯟꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯗꯅ ꯃꯃꯥꯒ ꯑꯩꯒ ꯁꯥꯎꯅꯔꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯑꯩꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯁꯥꯂꯤꯅꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯃꯃꯥꯒ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯧ
Raghuvaranna masini ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯑꯁꯦ ꯑꯩꯅꯗꯤ ꯃꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯈꯔ ꯇꯥꯕ ꯐꯪꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯒ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯂꯤꯅꯤꯅ ꯀꯔꯤ ꯑꯍꯦꯟꯕ ꯇꯥꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥꯛꯇꯤ ꯈꯜꯂꯒ ꯂꯥꯛꯏꯕ Raghuvaranna ꯂꯩꯗꯅ ꯑꯩꯅ ꯈꯟꯕꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯈꯔ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯨꯕ ꯁꯥꯂꯤꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯅꯍꯥꯛꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯈꯟꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ Raghuvaranna ꯑꯩ ꯅꯪꯒꯤ ꯋꯥ ꯑꯗꯨꯗꯤꯅꯦ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯒꯤ ꯀꯣꯜ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯣꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯄꯤꯈꯥꯎꯗ ꯍꯥꯞꯆꯟꯈ꯭ꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯥꯂꯤꯅꯤꯅ ꯃꯃꯥꯒꯤ ꯀꯣꯜ ꯂꯥꯛꯏꯕ ꯑꯗꯣ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯩꯍꯥꯛ ꯋꯥ ꯑꯗꯨ ꯍꯥꯏꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ Raghuvaranna ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯁꯥꯂꯤꯅꯤꯅ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯄꯨꯡ 3ꯗ ꯑꯦꯄꯣꯏꯟꯃꯦꯟ ꯂꯩꯌꯦ ꯑꯗꯣ ꯅꯪꯒꯤ ꯁ꯭ꯀꯨꯇꯔ ꯑꯁꯤꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯪꯉꯔꯣꯏ ꯑꯩꯍꯥꯛꯅ ꯏꯃꯥꯟꯅꯕꯗ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯑꯩꯍꯥꯛ ꯆꯠꯂꯒꯦꯀꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ Raghuvaranꯗꯤ ꯁꯥꯂꯤꯅꯤ ꯑꯁꯤ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯅ ꯀꯛꯊꯠꯂꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯗ ꯑꯣꯟꯁꯜꯂꯒ ꯃꯃꯥꯗ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯌꯨꯝꯗ ꯐꯥꯎ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯐꯥꯎ ꯍꯧꯖꯤꯛ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯑꯁꯨꯝꯅ Raghuvaran ꯑꯁꯤ ꯃꯌꯨꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯂꯩꯔꯝꯃꯤ Raghuvaranꯁꯨ ꯏꯉꯛꯉꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯕꯁꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ